ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯁꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯈꯨꯜ ꯑꯗꯨ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯕꯒꯤ ꯄꯨꯝꯂꯥꯡ ꯍꯦꯛ ꯂꯥꯡꯏ꯫ ꯃꯤꯌꯥꯝꯅ ꯁꯍꯔꯗꯒꯤ ꯂꯨꯍꯣꯡꯂꯛꯄ ꯃꯧ ꯑꯗꯨꯕꯨ ꯌꯦꯡꯅꯕ ꯍꯥꯏꯗꯅ ꯂꯨꯍꯣꯡꯕ ꯂꯣꯏꯈ꯭ꯔꯕꯁꯨ ꯂꯥꯛꯅꯔꯤ꯫ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯍꯥꯏꯅꯗꯨꯅ ꯃꯧ ꯑꯗꯨꯕꯨ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯕꯤꯔꯝꯗꯨꯅ ꯆꯠꯅꯈ꯭ꯔꯦ꯫ ꯈꯔ ꯑꯃꯅ ꯐꯖꯩ ꯍꯥꯏꯔꯕꯁꯨ ꯂꯝꯕꯤꯗ ꯍꯟꯈꯤꯕꯗ ꯃꯤꯋꯥ ꯉꯥꯡꯅꯔꯤ꯫ ꯃꯧ ꯑꯃꯅ ꯃꯣꯏ ꯃꯧꯗꯣ ꯀꯌꯥꯗꯤ ꯐꯗꯧ ꯃꯥꯟꯗꯦ, ꯃꯁꯛꯇ ꯌꯦꯡꯕꯗ ꯇꯧꯉꯝꯕꯤ ꯃꯥꯟꯕꯝꯗꯤ ꯌꯥꯎꯏ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯣꯏꯅꯦ ꯑꯩꯁꯨ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤꯅꯤ, ꯃꯃꯤꯠ ꯃꯅꯥꯒꯗꯣ ꯀꯣꯔꯣ ꯀꯣꯔꯣ ꯑꯣꯠꯂꯒ ꯌꯦꯡꯉꯗꯅ ꯀꯌꯥ ꯐꯔꯣꯏꯗ꯫ ꯑꯃꯅ ꯀꯅꯥꯅ ꯈꯪꯕꯅꯣ, ꯃꯁꯛꯇ ꯇꯧꯉꯝꯕꯤ ꯃꯥꯜꯂꯒ ꯃꯅꯨꯡꯗ ꯐꯔꯝꯃꯁꯨ꯫ ꯐꯔꯣꯏ ꯑꯩꯅꯦ ꯃꯥꯏ ꯃꯁꯛꯇꯨ ꯎꯕꯗ ꯈꯪꯉꯤ, ꯀꯩꯁꯨ ꯀꯥ ꯍꯦꯟꯅ ꯐꯕ ꯑꯣꯏꯔꯣꯏꯕ꯫ ꯀꯥꯟꯗꯦꯁꯦ ꯃꯣꯏꯒꯤ ꯐꯕ ꯐꯠꯇꯕꯒꯤ ꯋꯥꯔꯤ ꯁꯥꯗꯅ ꯌꯨꯝ ꯌꯧꯅꯕ ꯄ꯭ꯔꯞ ꯆꯠꯂꯒ ꯄ꯭ꯂꯥꯎꯁꯦ ꯆꯥꯊꯣꯛꯎꯕꯅ ꯐꯅꯤ, ꯉꯥ ꯊꯣꯡꯕꯗꯨꯕꯨ ꯀꯌꯥꯝ ꯍꯥꯞꯄꯝꯗꯣꯏꯅꯣ ꯈꯪꯗꯦꯅꯦ꯫ ꯍꯣꯏ ꯏꯆꯦ, ꯑꯩꯗꯤꯅꯦ ꯐꯤꯁꯤꯅ ꯈꯨꯝꯖꯤꯜꯂꯒ ꯄ꯭ꯂꯥꯎ 3 ꯄꯥꯏꯔꯒ ꯂꯥꯛꯄꯅꯤ, ꯃꯧ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯗꯅ ꯄ꯭ꯂꯥꯎ ꯄꯨꯈꯣꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯐꯪꯗꯕ ꯁꯥꯔꯒ ꯐꯤꯁꯤꯅ ꯈꯨꯝꯖꯤꯜꯂꯒ ꯊꯝꯕ, ꯑꯗꯨꯗ ꯑꯉꯥꯡꯈꯩꯗꯨꯗ ꯑꯩꯒꯤ ꯐꯪꯗ꯭ꯔꯤ ꯄꯤꯔꯛꯑꯣ ꯍꯥꯏꯗꯅ ꯂꯧꯁꯤꯟꯕꯅꯤꯗꯅ꯫ ꯏꯁ ꯅꯪꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗ, ꯑꯩꯈꯣꯏꯗꯤꯅꯦ ꯑꯃꯁꯤꯐꯥꯎ ꯐꯪꯉꯣꯏꯗꯧꯒꯤ ꯇꯧꯔꯤꯅꯤ, ꯂꯥꯞꯅ ꯃꯨꯜꯂꯒ ꯂꯧꯍꯧꯔꯤꯕꯅꯤ꯫ ꯁꯤꯗꯕꯨ ꯆꯥꯗꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯃꯧ ꯌꯦꯡꯖꯟꯅꯕ ꯆꯠꯂꯤꯁꯦ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯉꯥꯡꯅꯔꯒ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯅꯈ꯭ꯔꯦ꯫ ꯁꯍꯔꯒꯤ ꯃꯧ ꯍꯥꯏꯅ ꯈꯨꯜ ꯑꯗꯨꯗ ꯍꯥꯏꯅꯔꯤꯕ ꯂꯩꯁꯅꯥꯗꯣ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯃꯥꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯊꯥ ꯈꯔ ꯐꯥꯖꯤꯜꯂꯛꯄꯗꯒꯤ ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯛꯂꯦ꯫ ꯁꯤꯌꯥꯝꯒꯤ ꯃꯃꯥ ꯃꯄꯥꯗꯣ ꯑꯌꯨꯛ ꯑꯗꯨꯗ ꯃꯥꯡꯒꯣꯜꯗ ꯃꯩꯐꯨ ꯇꯦꯛꯇꯨꯅ ꯐꯝꯂꯦ꯫ ꯃꯤꯒꯤ ꯃꯧꯈꯩꯗꯤ ꯌꯥꯎ ꯉꯟꯅ ꯍꯧꯒꯠꯂꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯅꯔꯝꯃꯅꯤ꯫ ꯑꯩꯈꯣꯏꯒꯤꯁꯤꯅ ꯃꯇꯩ ꯃꯅꯥꯎ ꯄꯥꯔꯒ ꯅꯥꯈꯣꯛꯇꯅ ꯂꯩꯔꯤꯁꯦ꯫ ꯍꯩꯗꯤꯅꯦ ꯋꯥꯁꯤ ꯌꯥꯝ ꯉꯥꯡꯅꯤꯡꯉꯣꯏꯗꯧꯔꯤꯗ ꯑꯩ꯫ ꯃꯃꯥ, ꯅꯪꯁꯨ ꯋꯥꯗꯣ ꯉꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯨꯗꯅ꯫ ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯔꯛꯄꯗꯒꯤ ꯅꯃꯧ ꯅꯨꯄꯤꯁꯦ ꯊꯕꯛ ꯑꯝꯇ ꯇꯧꯗ꯭ꯔꯤꯕꯁꯦ ꯅꯪ ꯑꯩꯗ ꯅꯠꯇꯅ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯂꯣꯏꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯅꯧꯅ ꯏꯁꯧ ꯂꯥꯡꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯔꯤꯒꯦ? ꯀꯥꯟꯗꯦꯁꯨ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯨꯔꯣ, ꯑꯋꯥꯡꯂꯣꯝꯒꯤ ꯈꯣꯡꯕꯥꯟꯗꯣ ꯏꯁꯤꯠꯂꯨꯒꯦ, ꯉꯥ ꯃꯌꯥꯝ ꯂꯩꯕ ꯃꯥꯜꯂꯤ, ꯆꯥ ꯈꯔ ꯆꯥꯔꯒ ꯆꯠꯂꯨꯅꯕ꯫ ꯃꯧ ꯃꯩ ꯆꯥꯎꯅ ꯂꯩꯔꯒ ꯑꯩꯅ ꯆꯥꯛ ꯃꯩꯒ ꯊꯥꯒꯠꯂꯒ ꯆꯥꯛ ꯊꯣꯡꯒꯗꯧꯔꯤꯕ? ꯍꯩ, ꯅꯪꯅ ꯊꯣꯡꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯊꯣꯡꯗꯧꯔꯤꯒꯦ? ꯃꯧꯁꯤ ꯉꯥꯏꯔꯕꯗꯤ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯗ ꯆꯥꯕ ꯇꯥꯕ꯫ ꯅꯍꯥꯟꯈꯩ ꯆꯥꯛꯁꯦ ꯑꯌꯨꯛꯇ ꯑꯃꯨꯛꯇ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯆꯥꯒꯦꯁꯦ ꯐꯪꯗ꯭ꯔꯕꯅꯤ꯫ ꯆꯠꯂꯨ ꯆꯥꯛ ꯊꯣꯡꯉꯨ꯫ ꯑꯩꯗꯤꯅꯦ ꯑꯩ ꯍꯥꯏꯔꯤꯁꯤꯅꯦꯍꯦ, ꯑꯩ ꯏꯆꯥ ꯅꯨꯄꯥ ꯐꯕꯁꯤꯁꯨ ꯅꯨꯄꯤꯅ ꯄꯨꯡꯁꯣꯝ ꯁꯣꯝꯈ꯭ꯔꯦꯗꯅ꯫ ꯉꯝꯃꯤꯗꯀꯣ, ꯌꯥꯝ ꯉꯝꯃꯤ꯫ ꯑꯩꯈꯣꯏꯗꯤ ꯃꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯖꯔꯛꯇꯦ꯫ ꯍꯧꯖꯤꯛꯀꯥꯟꯁꯤꯅꯅꯦ ꯃꯌꯨꯝꯗꯒꯤ ꯀꯔꯤꯁꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯃꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ, ꯑꯩꯅ ꯋꯥ ꯑꯃ ꯉꯥꯡꯕꯗ ꯃꯥꯅ ꯆꯥꯒꯦꯕꯨ ꯇꯧꯏꯅꯦ꯫ ꯇꯨꯝꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯃꯧꯕꯨ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯉꯥꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯁꯤꯌꯥꯝꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯂꯩꯁꯅꯥꯕꯨ ꯍꯧꯗꯣꯛꯏ꯫ ꯂꯩꯁꯅꯥ, ꯇꯥꯕ꯭ꯔꯣ? ꯍꯥꯏꯃ, ꯇꯥꯕ꯭ꯔꯃꯤ ꯅꯪꯕꯨ? ꯇꯥꯏ, ꯀꯩꯅꯣ? ꯍꯧꯒꯠꯅꯕ ꯇꯧ, ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯦ꯫ ꯏꯃꯥꯁꯦ ꯏꯁꯧ ꯂꯥꯡꯕ ꯃꯥꯜꯂꯤꯃꯤ ꯅꯪꯕꯨ, ꯍꯧꯒꯠꯂꯨ ꯀꯩꯗꯧꯔꯒꯦ? ꯑꯁ ꯉꯝꯃꯔꯣꯏ, ꯑꯁꯨꯛ ꯏꯪꯈ꯭ꯔꯀꯥꯟꯁꯤꯗ ꯍꯧꯒꯠꯂꯣꯏꯌꯦ, ꯉꯝꯗ꯭ꯔꯦ꯫ ꯅꯪꯒꯤ ꯑꯗꯨꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯔꯨꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ? ꯏꯃꯥ ꯄꯥꯕꯅ ꯀꯩꯅꯣ ꯈꯟꯈ꯭ꯔꯅꯤ, ꯍꯧꯒꯠꯂꯣꯃꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯩꯖꯨꯞꯇꯨ ꯆꯤꯡꯊꯣꯛꯏ꯫ ꯂꯩꯁꯅꯥ ꯁꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯀꯔꯤ ꯈꯟꯗꯧꯔꯤꯒꯦ? ꯇꯨꯝꯁꯤ ꯐꯥꯗꯕꯒꯤ ꯇꯨꯝꯖꯕꯅꯤ, ꯁꯤꯗ ꯃꯣꯏꯅ ꯏꯁꯧ ꯂꯥꯡꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ? ꯑꯩꯁꯨ ꯍꯥꯟꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯇꯧꯔꯝꯃꯤꯗꯨꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯋꯥꯔꯦ, ꯃꯣꯏꯃꯨꯛ ꯇꯧꯖꯔꯁꯅꯤ꯫ ꯌꯥꯔꯦ, ꯅꯪꯒꯤ ꯋꯥꯗꯨ ꯀꯣꯟꯅ ꯉꯥꯡ꯫ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯆꯥꯛꯀꯗꯨ ꯊꯣꯡꯉꯨꯔꯣ, ꯗꯨꯛꯇꯤ ꯏꯃꯥꯅ ꯊꯥꯔꯝꯃꯅꯤ꯫ ꯍꯧꯒꯠꯂꯨ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯅꯪꯕꯨ? ꯍꯧꯒꯠꯆꯔꯒꯦꯍꯦ, ꯀꯩꯅꯣ ꯑꯩꯅ ꯇꯨꯝꯃꯒ ꯂꯩꯕꯁꯦ ꯌꯥꯝ ꯀꯜꯂꯛꯄꯅꯦ ꯅꯣꯏꯗꯤ꯫ ꯏꯃꯨꯡꯁꯤꯗ ꯑꯩꯅ ꯃꯤꯅꯥꯏꯗꯧꯅ ꯎꯀꯥꯏ ꯇꯛꯄꯗꯨꯅꯤ ꯅꯣꯏꯅ ꯌꯥꯝ ꯍꯔꯥꯎꯖꯔꯤꯁꯦ ꯅꯠꯇ꯭ꯔꯣ? ꯍꯟꯗꯣꯛꯑꯁꯦ꯫ ꯏꯟꯒꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯤꯁꯦ ꯃꯁꯤ ꯅꯨꯄꯤꯁꯦ, ꯇꯧꯔꯤꯁꯤ꯫ ꯑꯗꯨꯕꯨꯗꯤ ꯃꯥꯁꯨ ꯋꯥꯕꯒꯤ ꯏꯁꯧ ꯂꯥꯡꯖꯔꯤꯅꯤ꯫ ꯀꯥꯟꯗꯦ, ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯂꯒ ꯍꯣꯔꯦꯟ ꯑꯩ ꯅꯨꯄꯤꯅ ꯎꯝꯁꯥꯏ ꯁꯥꯏꯅꯕ ꯁꯥ ꯌꯥꯏꯕ ꯈꯔ ꯂꯩꯔꯨꯒꯦ꯫ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯁꯥꯎꯕꯁꯤ ꯍꯟꯗꯧꯕ ꯄꯥꯛ ꯌꯥꯔꯣꯏꯕ꯫ ꯁꯤꯌꯥꯝꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯁꯨ ꯃꯆꯤꯟ ꯁꯦꯡꯗꯣꯛꯂꯒ ꯏꯔꯨꯒ ꯂꯨꯖꯗꯈꯩ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯅꯦꯝꯁꯨ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯧꯗꯨꯅ ꯆꯪꯂꯛꯄ ꯎꯕꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯛꯏ꯫ ꯀꯩꯅꯣ ꯏꯃꯥ, ꯅꯃꯤꯠꯀ ꯄꯩꯗꯅ ꯌꯦꯡꯉꯛꯏꯗꯨꯕꯣ? ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ? ꯃꯁꯤꯁꯤ ꯀꯌꯥꯗꯨ ꯌꯦꯡꯉꯨꯅꯤ ꯃꯁꯦ? ꯏꯃꯥꯏꯁꯦ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯥꯡ ꯊꯝꯐꯝ ꯂꯩꯇ꯭ꯔꯦꯅꯦꯍꯦ꯫
ꯃꯧꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯁꯦꯡꯕꯗꯤ ꯊꯥ ꯐꯥꯔꯀꯥꯟꯗ ꯈꯪꯉꯦꯗꯣ ꯅꯪꯉꯣꯟꯗ ꯇꯧꯔꯦ ꯑꯁ ꯇꯥꯅꯤꯡꯗꯦꯗ ꯑꯩꯁꯨ ꯑꯉꯝꯕ ꯃꯈꯩꯗꯤ ꯂꯣꯏꯅ ꯍꯣꯠꯅꯔꯤꯗꯅ ꯌꯨꯝꯗꯒꯤ ꯈꯨꯠ ꯁꯥꯒꯁꯦ ꯁꯤꯠ ꯅꯥꯟꯅ ꯂꯥꯛꯆꯕꯅꯤ ꯅꯣꯏꯒꯤ ꯂꯋꯥꯏꯒꯤ ꯍꯧꯅꯕꯤ ꯁꯟꯊꯤ ꯍꯥꯞꯄꯒ ꯋꯥꯏ ꯇꯩꯕꯗꯨꯗꯅꯤ ꯈꯨꯠꯀꯥꯁꯦ ꯂꯣꯏ ꯆꯤꯛꯈꯥꯏꯔꯦ ꯏꯃꯥꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯔꯒꯅꯅꯦ ꯅꯃꯥꯏꯗꯣ ꯐꯤ ꯑꯃꯨꯕ ꯑꯃꯅ ꯈꯨꯝꯖꯤꯜꯂꯨ ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯔ ꯐꯔꯅꯤꯗꯅ ꯍꯦ ꯅꯪꯅꯦ ꯑꯩꯅ ꯍꯦ ꯍꯥꯏꯔꯤꯉꯩꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯍꯧꯔꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯊꯣꯛꯈ꯭ꯔ ꯆꯠꯂꯣ ꯆꯥꯛꯈꯨꯝꯁꯤꯗ ꯏꯔꯨꯖꯗꯅ ꯆꯪꯉꯣ ꯍꯥꯏꯗꯅ ꯅꯣꯏ ꯅꯃꯥꯗꯨꯅ ꯇꯥꯛꯄꯤꯔꯛꯄ꯭ꯔꯣ ꯊꯣꯛꯀꯦ ꯁꯨꯛꯆꯪ ꯍꯦꯛ ꯆꯪꯕꯤꯔꯛꯑꯣꯏ ꯈꯤꯇꯪ ꯍꯥꯏꯔꯨꯕꯒ ꯏꯔꯨꯖꯕ ꯏꯪꯉꯀꯥꯟꯁꯤꯗ ꯀꯅꯥꯒꯤ ꯏꯔꯨ ꯂꯨꯖꯕꯅꯣ ꯉꯝꯄꯣꯠꯇꯦ ꯆꯥꯛꯄꯨ ꯀꯩꯅꯣ ꯏꯔꯨ ꯂꯨꯖ꯭ꯔꯁꯨ ꯊꯣꯡꯕ ꯌꯥꯏ ꯆꯞ ꯃꯥꯟꯅꯕꯗꯨꯕꯨ ꯑꯃꯥꯡ ꯑꯁꯤ ꯌꯥꯝ ꯈꯥꯏꯗꯣꯛꯏꯅꯤ ꯀꯥꯏꯅꯒ ꯀꯩ ꯀꯥꯟꯗꯕꯗ ꯃꯊꯟꯇ ꯉꯥꯡꯗꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯃꯁꯤ ꯑꯩꯅ ꯈꯣꯏꯗꯧꯁꯤ ꯁꯥꯎꯔꯛꯇꯅꯅꯦ ꯆꯥꯛꯀ ꯍꯥꯞꯄꯣꯏꯁꯤ ꯉꯁꯤ ꯏꯃꯨꯡꯁꯦ ꯃꯧ ꯏꯁꯨ ꯇꯥꯗꯕꯤ ꯑꯃ ꯂꯥꯛꯇꯅ ꯃꯥꯡꯂꯕꯅꯤ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯁ꯭ꯋꯥꯏꯗꯒꯤ ꯅꯨꯄꯤ ꯂꯧꯕ ꯑꯗꯨꯝ ꯌꯥꯕꯗꯣ ꯁꯍꯔ ꯇꯥꯅ ꯍꯥꯏꯒꯠꯂꯨꯔꯦꯔꯒ ꯂꯧꯔꯨꯔꯕꯅꯤꯅ ꯐꯖꯔꯦ ꯍꯧꯖꯤꯛꯇꯤ ꯋꯥꯏ ꯃꯆꯦꯠ ꯑꯃ ꯇꯩꯕꯩꯁꯨ ꯈꯨꯠ ꯃꯍꯤꯛ ꯇꯧꯋꯦꯒ ꯈꯨꯠ ꯄꯠꯂꯤꯒ ꯁꯟꯊꯤ ꯆꯩ ꯈꯔ ꯁꯥꯔꯒ ꯅꯨꯡꯁꯥꯗ ꯐꯧ ꯑꯣꯏꯔꯁꯨ ꯌꯨꯝꯗꯗꯤ ꯁꯤꯒꯨꯝꯕꯁꯦ ꯇꯧꯔꯛꯇꯕꯅꯤꯅ ꯀꯌꯥ ꯍꯩꯗꯧ ꯃꯥꯟꯗꯦꯌꯦ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯃꯌꯥꯁꯤꯗ ꯃꯊꯤꯕꯣꯡ ꯑꯍꯥꯎꯕ ꯅꯝꯕꯗꯤ ꯃꯌꯨꯝꯗꯒꯤ ꯂꯣꯏꯅ ꯇꯝꯕꯤꯔꯛꯄꯅꯤꯅ ꯂꯣꯏ ꯍꯩꯅꯦ ꯃꯁꯤꯒꯤ ꯍꯅꯨꯕꯤ ꯑꯈꯨꯏꯕꯤꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯗꯧꯔꯤ ꯊꯕꯛꯁꯤꯡꯗꯨ ꯌꯥꯝ ꯇꯧꯅꯤꯡꯂꯕꯗꯤ ꯃꯥ ꯀꯣꯛ ꯇꯧꯗꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯊꯧꯗꯥꯔꯛꯄꯒꯤ ꯀꯩ ꯃꯊꯧ ꯇꯥꯒꯦ ꯑꯩꯅ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯃꯁꯝ ꯈꯔ ꯍꯧꯔꯤꯕꯁꯦ ꯂꯣꯏ ꯐꯣꯏꯗꯠꯇꯣꯏꯅꯤ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯕꯅꯗꯤ ꯀꯥꯟꯅꯔꯣꯏ ꯑꯩꯒꯤ ꯅꯨꯄꯥꯗꯅꯦ ꯇꯣꯉꯥꯟ ꯆꯥꯅꯕ ꯋꯥꯔꯤ ꯍꯧꯗꯣꯛꯇꯕ ꯌꯥꯔꯔꯣꯏ ꯅꯠꯇ꯭ꯔꯗꯤ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯇꯥꯟꯖꯥꯗꯨ ꯁ꯭ꯌꯥꯝꯁꯨ ꯈꯥꯎ ꯃꯌꯨꯝ ꯑꯃ ꯄꯥꯏꯔꯒ ꯀꯥꯗ ꯆꯪꯂꯛꯏ ꯇꯥꯕ꯭ꯔꯣ ꯁꯦ ꯅꯪꯅ ꯌꯥꯝ ꯄꯥꯝꯖꯕ ꯑꯣꯛ ꯑꯌꯥꯏꯕꯗꯨ ꯑꯩꯅꯅꯦ ꯈꯨꯜꯒꯤ ꯀꯩꯊꯦꯜꯗ ꯆꯤꯡꯃꯤ ꯃꯌꯥꯝꯅ ꯌꯣꯟꯕ ꯁꯥ ꯃꯐꯝꯗꯣ ꯑꯗꯨ ꯇꯥꯟꯅ ꯆꯠꯂꯒ ꯂꯩꯔꯨꯏ ꯃꯣꯏꯅ ꯌꯣꯟꯕꯁꯤꯅ ꯈꯔ ꯍꯥꯎ ꯆꯥꯔꯣꯁꯦ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯄꯩꯊꯣꯛꯑ ꯂꯩꯔꯝꯃꯤꯁꯤꯅ ꯉꯁꯥꯏꯗꯤ ꯁꯥꯎꯕꯗꯣ ꯐꯠꯇ꯭ꯔꯤ ꯁꯨꯛꯐꯠ ꯐꯠꯇꯧ ꯃꯥꯟꯗ꯭ꯔꯦ ꯀꯩꯅꯣ ꯁꯥ ꯑꯌꯥꯏꯕꯗꯨ ꯁꯦꯠꯄꯤꯔꯣ ꯁꯤꯃ ꯆꯥꯁꯤꯜꯂꯒ ꯋꯥꯈꯜꯁꯦ ꯈꯔ ꯏꯪꯕ꯭ꯔꯥ ꯌꯦꯡꯒꯦ ꯆꯥꯔꯣ ꯑꯗꯣ ꯅꯪꯒꯤ ꯍꯧꯅꯕꯤ ꯏꯃꯥ ꯄꯥꯎꯕꯒꯤ ꯃꯃꯥꯡꯗ ꯏꯁꯥꯗ ꯂꯩꯕꯗꯨ ꯇꯧꯅꯨꯀꯣ ꯉꯥꯡꯂꯛꯀꯅꯤ ꯌꯥꯝ ꯀꯤꯕ꯭ꯔꯣ ꯅꯨꯄꯥꯅ ꯅꯠꯇꯦ ꯅꯃꯥꯁꯤꯒ ꯅꯄꯥꯒꯁꯦ ꯌꯥꯝ ꯀꯤꯕ꯭ꯔꯕ ꯑꯁ ꯀꯤꯕꯩ ꯋꯥ ꯅꯠꯇꯦꯕ ꯁꯨꯝ ꯐꯖꯗꯦꯅ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤꯅꯤ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯍꯦꯛꯇ ꯁꯥꯎꯗꯣꯏꯗ ꯇꯧꯔ ꯂꯩ ꯀꯔꯝꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯗꯤꯅꯦ ꯑꯩꯅ ꯁꯥꯎꯗꯅꯕ ꯏꯕꯥꯅꯤ ꯇꯣꯉꯥꯟ ꯆꯥꯔꯁꯦ 이반이는 동안 헥 짜라봐 아이니 쑥 싸우비로이 그리고 사우라까나냐 또 수마이나 사야이바 아다기 인상 하우바 막 레르까다 하 아두디 낭이세 동안은 싸줘서 짝 만나줘 만나대 아이디 하리스니까 이반이 동안 짜가담 이마빠도 와리 사바 크라우도 고 호이바 하이게 하이긴 누빠디 말아먹버니 이까우부까우 나하나이니 밤삿부터 세파 피롤도 못키버니 누빠 낭 타박 상어디 암타 수독비람 아이냐 코시 피수바 야디바 헥다 따리 아스 나이스나 낭수 아두 파우기 해만줘 이마빠 왜기 무망다 낭나 세파 피롤도 뭐 아이나 그마이 수도 파닉스 여렁거니 아두기 서로 낭곤 수바 야라까나 수 아이 싹 로리브리 용게 타박 잡아 탱크라니 마목시 까다 파트리니 예우니 아시각 수바시다 그냥 와라다 나한 목소 아둠 수리도고 masigi ok ayaiba sisu hawini kanade horen jaga sanaba khara thamge aduga kharamana polangda hapaga numsada phauna ngayak leiraga jak loiraduna chakhumdagi siamgi mamana laure o imung se leiba miriam katan singsa loire nathibong habiraro la o mapa sang thangdop le sari ngai da sauna na ba lakpiro hoi is hangam thong manina hawrani hey नसानुपा खोइदी साखिरोइदबा जालो चानिंग सासनु सानिंग द तोक्सन मदै मनाव का मनुंग न करिनो आहाव तुम खरा सारंखिनी अदुना थोलक्जिबनी चाबा होबिरो मपा न्याक लेरबदी यिंगिंगदबी खरा इनाक्सदा फमजिलानी तानचाना लेस्नागा सियामगा दु संगले मनेम न हाइहिबदु लेस्ना सु ताहावे मसिंगा दु पैथोक्लगा मागी साक सरुक चिंगथोक्लगा फमथरे सियामसु मपागी नाकलदा फमि वा करि सुंगांगदा मपागी साकलुक्तुदा सा याइबा मतुम अनि हुम हाबले मपासु मसादा येंगले सियामना सासिलो हाइबगुमना इंगित तौरगा मासु साबा हौख्रे लैस्नासु मखुता पाइरक्लिबा सा अयाइबदु उखमदुर थमलगा थांगतन साइबा हौरे करिनो मखोय हुमसने थांगतलगा सिगनरिसिना इस मपासिसु मयागसे हिगतलगा सिगलिने हे करिनो नोइनुम साइरगा सिगनरिदो हे कैसु नते हे नंगी हंगाम मखोक्सी कनमलिने नंग अदुना सुम सिगपि सानबने ममासिना उख्रबदी लान थोक्तनी ꯑꯩꯒꯤ ꯁꯔꯨꯛꯁꯦ ꯆꯥꯛꯁꯤꯗ ꯐꯨꯝꯖꯤꯜꯂꯒ ꯊꯝꯈꯤ
hangam makok thot khrabasibu kalle kaina haradana hanuba maya yaudabani sunataba karino mongna ngasi duna as hangi oiba saninga ga kok sage hayo ok ayai bani hangam thong basiga sabadi kayadi haure imagi su matumum piro haibra hari hari sakhum sida aduguma mathong maram khangdaba sadu basilaga sariba noigi yendo chabada ima kari haige oigi ngangnabase amu haurani aina phatak chasilaga hagotchakhirge babdi lehukidro ye lehuraro ngarau loirabadi na hagoladawni khana ningba moi masen khana usan ipa isa hagolaga sakadaba thabak sanakhrasi asi hairaga mapa masa ani du makhut hamdoklaga hagotkre masigi yong hanuba manbasisu matibung si saba yawbanina makhut hamdoklaga hagotkhrisi horen noi nungaigidana chakhum si sak pijaroiba noi sumang yena khada hui hawdong sak thabadong pijageba is hui hawdong thabadong pijage kai ha yo imana yam nungaitraga tongana sakrage kaino saksa yu thak punba itei naw nungaina makalamna jajage ima khogi yesinnerga sabasya ware ngasidi numisi yam phai chakhumsya ngasidagi hekta hongdoge laisna do manyangi waga ta da khai makut hamdoklaga phuk hawgatkhre kolik moigi saruktu kada thangjinkhre tanja sana manyangi wa asoiba thiraga numisegi tongan chakre sayol khara haukhre siamgi mama do kaithel masada insang khara yon thokpa thoklai potpham amada sanglaklaga saubiya nangi potpham sida aigi hangam si khara yon biyudana sia aidi ngasi ngarang se pot kaya sit poidi tu pakpi gi potpham sti oina hayo mai di dam sit pan mai da thamadi thuna sit khini se phare adudi pakpi gi dam ta hanglukige chatkhre pona pu sitragan sida hangam thambiyu kai masu yoningladi swaisida bora ma tharaga kok phamudana potpham phamba kaise yam nungai bai mongda pakpi ya nangi sida hangam khra semti yonbi gero yai ise thambiramu ado isi saubi ri yaraktrabo magi pot siti hayi magi da thamadi sitlaroi nangi na yam sitpani nangi da thamoi da la isini is kaya da masin thirino nongalakpadagi na pot sitisya magi hojik ta mi hankribani hojik ta hangai baduga aduga hangam khra sipaw he thamningdene phakpiya nangna yam nungai traga hangam si pukhragi nangi su pot sitabani na nungai do manjeda isiya thambiramo hangam asu phajabasibu kaido bisiloi dorino thambiramo dum kaigumba loina sikrabadi horene na potpham sanglakpada isi hoita sanglakke hoi pot singsia loina sitpa oiro isi su asomna singamuk ta hangukigi siamgi mama do potpham amada muk sanglai potpham adu da pot laibagi mi khrasu leirami mi singdu sakhiba ngaiduna siamgi mama do nakalda phamlaga lei ngayak leiraga mi singsu loina sanakrabada tapna sanglai ibungo bijoy ini si sildi yaurakte ado nangi sienga khra leibro asi nomani ni sikhakta sotpa yagadro hanakti matang ma sadren tawbani yani si kauta kaya ulo haibano kauta manga khak onbiro ibungo noi khura sel phanga kana pirake hoi da siam hoidi thabaka satrab khurana sel phangla kana pirake hayusibo subani numtigi dum satpani aduga karigi inina jing sotliba ibungo yam ikai buwanida mauga isa nupaga tongana sakre adunani nang khuraga igase hojik naha sadana sel yam kanna talida ira moisu du phawdi phattida iniga khuraga su ahal oisilaklabani hojik pu moina tongan sakribdu sumlibo kari haiga damnu khangdreda ine sengsi lei khaw masas da haplabani yam nungai bizon adudi ini mu salukige ko nang khurana sel phanglakanda ine phathin balake hoi ni seng yawba khawdu kokthona duna ison sona mayum tamna lakle yum yawraduna makoktagi khawdu mangolda thammi dari mapaldu da phamlaga sor sangna holaga lei has wakre thaina di arum mayam ma kokthak se thangatlaga thangna bo khul phom satlamni bani do hojikti aloi silaklabani na ngamdreni sia sorga sikta tawre ngak leirabdi mamsilani mapa do thabak wana sururaga sak lamen hairaklat ngarangsu sak mabuk thankidabani aine wabsi kona warage imungi thabak mayam se hanang ta loisilukhige asiaraga khawdu thangjilaga imungda sangkhre leisna thongjil mapaldagi mamana sangkhibado haiphet ye tawja saisi asina potphamda phamlaga miwa ngangna yaba ngangnari oiramni masaksi hingdi tummaga leithoge mamsilakle siamdo mataw kharaga thabak halaktuna lambi da lai tawsa
ꯅꯪ ꯁꯤ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯀꯨꯆꯨ ꯀꯨꯃꯦꯟꯒꯁꯦ ꯌꯥꯝ ꯐꯖꯊꯣꯔꯦꯀꯣ ꯅꯁꯛꯀꯥꯗꯣ ꯂꯥꯏꯒꯤ ꯃꯁꯥꯕꯨ ꯃꯥꯜꯂꯛꯀꯗꯧꯔꯤ ꯑꯃꯅ ꯑꯗꯨꯁꯨ ꯍꯅꯨꯃꯥꯟꯅ ꯁꯤꯔꯝꯗꯥꯏꯒꯤ ꯀꯞ ꯀꯞ ꯆꯤꯡꯕꯗꯣ ꯑꯗꯨ ꯃꯥꯜꯂꯦ ꯍꯦꯔꯥ ꯅꯣꯏꯁꯨ ꯑꯍꯥꯟꯕꯗ ꯊꯥꯒꯠꯂꯝꯂꯒ ꯀꯣꯟꯅꯗꯤ ꯍꯦꯛꯇ ꯀꯣꯠꯂꯒ ꯂꯪꯕꯩ ꯋꯥꯅꯤꯅꯦ ꯍꯥ ꯅꯣꯏꯗꯤ ꯀꯩ ꯃꯥꯜꯂꯤ ꯈꯪꯕ꯭ꯔꯥ ꯁꯤꯇꯥ ꯁꯪꯕꯤꯒꯤ ꯃꯅꯥꯎ ꯅꯨꯄꯤꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯃꯥꯜꯂꯤ ꯁꯛꯁꯤꯒ ꯃꯣꯏꯅ ꯀꯌꯥꯝ ꯐꯖꯔꯗꯅ ꯑꯩꯉꯣꯟꯗꯒ ꯁꯤꯙꯕꯤꯒ ꯇꯧꯔꯗꯅ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯗꯣ ꯑꯩꯁꯦ ꯁꯍꯔ ꯅꯨꯄꯤ ꯂꯧꯔꯤꯕ ꯅꯨꯄꯥꯅꯤꯅꯦ ꯅꯨꯄꯥ ꯐꯥꯒꯤꯔꯣ ꯏꯁ ꯁꯍꯔꯗꯒꯤ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ ꯂꯨꯍꯣꯡꯉꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯈꯨꯜꯗꯅꯦ ꯁꯍꯔꯗꯒꯤ ꯅꯨꯄꯤ ꯂꯧꯕ ꯅꯨꯄꯥ ꯈꯔꯁꯨ ꯂꯩꯀꯣ ꯅꯪꯗꯧꯅ ꯑꯝꯇ ꯇꯧꯗꯦꯕꯣ ꯑꯇꯩꯗꯨꯅ ꯑꯗꯨꯅꯦ ꯑꯩꯁꯦ ꯃꯣꯏꯒꯤ ꯅꯨꯄꯤꯈꯩꯗꯨꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛꯁꯨ ꯇꯧꯕꯇꯪ ꯑꯣꯏ ꯑꯗꯨꯒ ꯂꯝꯄꯥꯛꯇꯒꯤ ꯁꯟꯊꯤ ꯈꯨꯟꯕꯁꯨ ꯇꯣꯏꯅ ꯊꯣꯛꯂꯛꯏ ꯅꯪꯒꯤ ꯅꯨꯄꯤꯗꯨꯗꯒꯤ ꯃꯣꯏꯒꯤꯅ ꯐꯖꯕꯁꯨ ꯗꯃꯥꯗ ꯍꯦꯜꯂꯤ ꯈꯪꯗꯦꯕꯨ ꯏꯇꯥꯎꯁꯤ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯀꯝꯗꯧꯔꯤꯅꯣ ꯌꯨꯝ ꯊꯨꯒꯥꯏꯕꯤ ꯃꯧꯒꯥꯏꯗꯣ ꯑꯣꯏꯗꯣꯏ ꯖꯥꯠꯂꯅꯦ ꯑꯗꯨꯗꯤ ꯑꯣꯏꯔꯣꯏꯗ ꯃꯥꯗꯤ ꯃꯌꯨꯝꯗꯒꯤꯁꯨ ꯈꯔ ꯀꯦꯅ ꯂꯩꯔꯛꯄꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯡꯒꯪ ꯑꯁꯤꯗ ꯁꯟꯊꯤ ꯂꯩꯉꯣꯏ ꯃꯔꯛꯁꯤꯗ ꯍꯩꯅꯗ꯭ꯔꯗꯅ ꯇꯧꯖꯔꯤꯕꯅꯤ ꯆꯍꯤ ꯈꯔ ꯂꯩꯔꯒ ꯃꯔꯥꯏ ꯑꯗꯨꯝ ꯍꯩꯅꯖꯔꯛꯁꯅꯤ ꯀꯩꯗꯧꯒꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯈꯨꯠ ꯃꯈꯣꯡ ꯏꯀꯥꯏ ꯏꯀꯥꯏꯅ ꯂꯩꯕꯗꯨꯕꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯅꯤ ꯑꯇꯩꯗꯤ ꯈꯪꯗꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯉꯝꯗꯦꯕ ꯊꯕꯛꯀ ꯋꯥꯅ ꯍꯜꯂꯛꯄꯗ ꯃꯥꯅ ꯀꯦꯊꯔꯒ ꯂꯩꯔꯝꯕꯗꯨꯗꯤ ꯀꯅꯥꯒꯤ ꯋꯥꯕꯒ ꯁ꯭ꯋꯥꯏ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯌꯥꯝ ꯁ꯭ꯋꯥꯏꯔꯛꯈꯤꯅꯤ ꯅꯪ ꯌꯥꯝ ꯁ꯭ꯋꯥꯏꯔꯛꯈꯤꯅꯦꯕ ꯏꯅꯦꯒ ꯈꯨꯔꯥꯒꯗꯨꯅ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗꯨꯗ ꯇꯣꯉꯥꯟꯅ ꯄꯤꯖꯊꯣꯛꯑꯦ ꯅꯪ ꯇꯧꯔꯤꯕ ꯅꯍꯥꯟꯗꯣ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯇꯨꯔꯦꯜꯒꯤ ꯂꯩꯉꯣꯏ ꯄꯤꯛꯐꯝꯗꯨꯗ ꯈꯨꯔꯥꯗꯣ ꯍꯨꯃꯥꯡ ꯅꯄꯤ ꯀꯥꯡꯂꯒ ꯋꯥꯅ ꯃꯀꯣꯛꯇꯨꯗ ꯂꯩꯉꯣꯏ ꯊꯥꯡꯒꯠꯂꯒ ꯂꯩꯍꯧ ꯑꯩꯗꯤꯅꯦ ꯏꯇꯥꯎꯁꯤꯌꯥ ꯅꯪꯅ ꯇꯧꯔꯤꯁꯤ ꯄꯥꯞꯄꯨꯅꯤꯍꯦ ꯅꯨꯄꯤꯅ ꯍꯥꯏꯕ ꯌꯥꯝ ꯏꯜꯂꯕꯗꯤ ꯏꯃꯨꯡ ꯀꯥꯏꯕꯅꯤꯀோ ꯄꯤꯛꯂꯤꯉꯩꯗꯒꯤ ꯋꯥꯅ ꯑꯩꯈꯣꯏꯕꯨ ꯌꯣꯛꯄꯤꯔꯛꯂꯤꯕ ꯏꯃꯥ ꯏꯄꯥ ꯏꯟꯊꯣꯛꯄꯗꯤ ꯄꯥꯎꯀꯤ ꯃꯁꯛꯅꯤ ꯍꯥꯏꯅꯕꯅꯤ ꯑꯁ ꯃꯋꯥ ꯂꯧꯗꯦꯗ ꯏꯃꯥꯁꯨ ꯉꯥꯏ ꯈꯤꯇꯪ ꯇꯧꯕꯒ ꯑꯩꯒꯤ ꯅꯨꯄꯤꯗ ꯈꯠꯅꯕ ꯄꯪꯍꯧ ꯇꯥꯍꯧꯋꯦ ꯍꯥꯏ ꯑꯗꯩ ꯄꯥꯕꯁꯨ ꯑꯍꯜ ꯅꯠꯇꯕꯒꯨꯝ ꯃꯧꯒꯤ ꯆꯤꯇ꯭ꯔ ꯀꯨꯞꯇ꯭ꯔ ꯌꯦꯡꯂꯒ ꯂꯩꯀꯥꯏꯗ ꯃꯤꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯍꯥꯏꯗ ꯀꯅꯥꯅ ꯍꯥꯏꯅꯣ ꯑꯩꯁꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯨꯝꯕ ꯍꯥꯏꯅꯕꯗꯣ ꯑꯝꯇ ꯇꯥꯗꯦꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏ ꯑꯇꯩ ꯀꯅꯥꯅ ꯍꯥꯏꯅꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯩꯒꯤ ꯅꯨꯄꯤꯅꯗꯤ ꯇꯠꯇꯅ ꯍꯥꯏ ꯑꯗꯨꯁꯨ ꯀꯞꯄꯒ ꯃꯥꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤꯒ ꯇꯥꯕꯗꯣ ꯑꯩꯗꯤ ꯌꯦꯡꯕ ꯉꯝꯗꯦꯕ ꯅꯨꯄꯤ ꯋꯥꯍꯟ ꯌꯥꯄꯣꯟꯇꯦꯅ ꯑꯩꯁꯨ ꯃꯥꯅ ꯍꯥꯏꯕꯗꯣ ꯁꯠ ꯍꯦꯛꯇ ꯌꯥꯊꯣꯛꯄꯅꯤꯗꯅ ꯅꯣꯏꯁꯨ ꯄꯪꯒꯅꯨ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕꯁꯦ ꯁꯦꯜ ꯌꯥꯝ ꯄꯥꯏ ꯏꯃꯨꯡ ꯅꯨꯡꯉꯥꯏꯅ ꯍꯥꯏꯅꯕꯅꯤ ꯑꯗꯨꯅ ꯅꯣꯏꯁꯨ ꯑꯩꯉꯣꯟꯗ ꯋꯥꯊꯤ ꯉꯥꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯪ ꯅꯇꯨꯁꯤꯡꯗꯨꯅ ꯍꯥꯏꯕꯗꯣ ꯐꯠ ꯐꯠ ꯌꯥꯊꯣꯛ ꯑꯗꯣ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯁꯨ ꯌꯧꯔꯦ ꯆꯪꯍꯧꯔꯒꯦꯀꯣ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯆꯪꯉꯤ ꯁꯤꯌꯥꯝꯗꯣ ꯃꯈꯨꯠꯀ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯃꯇꯥꯎꯁꯤꯡꯗꯨꯅ ꯃꯉꯛꯀꯗꯣ ꯏꯜꯂꯒ ꯃꯣꯏ ꯃꯁꯦꯟ ꯉꯥꯡꯅꯗꯨꯅ ꯂꯥꯛꯂꯤ ꯌꯥꯏꯍꯦ ꯃꯁꯤꯒꯤ ꯁꯤꯌꯥꯝ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕꯗ ꯁꯦꯜ ꯄꯥꯏꯗꯅꯕꯨ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗꯣ ꯏꯟꯊꯣꯛꯂꯒ ꯊꯝꯒꯗ꯭ꯔꯣ ꯅꯠꯇꯦ ꯏꯃꯨꯡꯗ ꯇꯣꯀꯥꯏ ꯊꯥꯟꯒꯗ꯭ꯔꯕ ꯃꯁꯤꯃꯗꯤ ꯑꯩꯗꯤ ꯁꯨꯛꯌꯥ ꯌꯥꯅꯤꯡꯗꯦ ꯑꯩꯒꯤ ꯑꯣꯏꯅꯁꯨ ꯌꯥꯅꯤꯡꯗꯦ ꯃꯧꯒ ꯃꯅꯦꯝꯒꯥꯏꯁꯤꯗꯤ ꯅꯧꯔꯤꯉꯩꯗ ꯑꯗꯨꯝ ꯈꯠꯅꯔꯗꯧ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯂꯩꯔꯁꯨ ꯃꯧ ꯃꯥꯅ ꯈꯔ ꯇꯥꯁꯤꯟꯅꯗ ꯈꯔ ꯎꯁꯤꯟꯅꯗ ꯇꯧꯔꯒ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯅꯨꯄꯤꯁꯨ ꯑꯩꯉꯣꯟꯗ ꯄꯥꯎ ꯃꯌꯥꯝ ꯇꯝꯃꯛꯏ ꯇꯥꯕ ꯌꯥꯕꯈꯩꯗꯤ ꯑꯩꯁꯨ ꯂꯣꯏ ꯇꯥꯁꯤꯜꯂꯤ ꯑꯗꯨꯒ ꯃꯔꯛꯇ ꯌꯥꯗꯕ ꯃꯇꯥꯡ ꯌꯥꯎꯔꯛꯂꯒꯅ ꯅꯥꯀꯜ ꯑꯃꯗ ꯊꯩꯗꯣꯛꯈꯤ ꯃꯁꯤ ꯃꯉꯥꯏ ꯀꯩ ꯃꯥꯅꯤ ꯅꯪꯅ ꯍꯥꯏꯕ ꯆꯨꯝ ꯏꯃꯥ ꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯕꯁꯨ ꯇꯧꯒꯅꯣꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯣꯏꯔꯦ ꯑꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯗꯨꯅ ꯑꯍꯜꯁꯤꯡꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯔꯝꯃꯁꯨ ꯐꯨ ꯆꯩꯗꯕꯤꯗ ꯅꯤꯡꯊꯤꯅ ꯐꯖꯅ ꯍꯥꯏꯔꯒ ꯌꯥꯅꯕ ꯉꯥꯛꯇ ꯀꯥꯟꯅꯗꯦꯁꯦ ꯃꯤꯒꯤ ꯋꯥ ꯉꯥꯡꯅꯔꯒ ꯈꯅꯥꯎ ꯀꯪꯅꯕꯅꯤ ꯑꯩꯒꯤꯁꯨ ꯊꯣꯡꯒꯥꯜ ꯌꯧꯔꯦ ꯂꯩꯍꯧꯔꯒꯦ ꯏꯇꯥꯎꯁꯤꯡ ꯃꯈꯣꯏꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯠꯅꯈ꯭ꯔꯦ ꯁꯣꯝꯗ ꯁꯤꯌꯥꯝꯗꯣ ꯃꯈꯣꯡ ꯃꯈꯨꯠ ꯆꯥꯝꯊꯣꯛꯄ ꯂꯣꯏꯔꯒ ꯀꯥꯗ ꯆꯪꯂꯛꯏ ꯂꯩꯁꯅꯥꯁꯨ ꯅꯥꯀꯜꯗ ꯐꯛꯁꯦꯟꯅ ꯈꯥꯔꯒ ꯆꯥꯛ ꯊꯣꯡꯐꯝ ꯁꯦꯝꯂꯤꯕ ꯗꯣꯝꯗ ꯇꯞ ꯇꯥꯈꯩ ꯀꯦꯁꯤꯜꯂꯒ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤ ꯕꯥ ꯁꯪꯁꯥꯔꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤꯃꯨꯛ ꯐꯖꯕ ꯑꯅꯤ ꯁꯨꯅ ꯂꯩꯇꯦꯀꯣ ꯅꯪꯅ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤ ꯐꯅꯦꯛꯀ ꯁꯦꯠꯂꯒ ꯆꯥꯛ ꯊꯣꯡꯕꯁꯤꯗꯤ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯑꯋꯥꯕꯒꯗꯣ ꯂꯣꯏ ꯃꯥꯡꯈ꯭ꯔꯦꯍꯦ ꯑꯩꯅ ꯑꯉꯥꯡꯕ ꯃꯆꯨꯁꯦ ꯈꯔ ꯄꯥꯝꯖꯕꯒ ꯅꯪꯅꯒ ꯁꯦꯠꯂꯒ ꯂꯩꯔꯝꯕꯁꯤꯗꯗꯤ ꯊꯃꯣꯏꯒꯁꯦ ꯃꯍꯤ ꯂꯥꯡꯊꯣꯛꯈ꯭ꯔꯦ ꯁꯩꯇ ꯑꯗꯨ ꯈꯪꯗꯅ ꯑꯩꯅꯅꯦ ꯉꯁꯥꯏ ꯅꯨꯡꯊꯤꯜꯗꯒꯤ ꯀꯦꯔꯤꯅꯤ ꯈꯪꯉꯕꯣ ꯑꯩꯒꯤ ꯅꯨꯄꯥꯅ ꯍꯜꯂꯛꯄꯗ ꯌꯦꯡꯅꯕ ꯍꯥꯏꯗꯅ ꯋꯥꯅ ꯀꯦꯔꯤꯕ ꯑꯗꯨꯒ ꯐꯤ ꯐꯅꯦꯛꯀꯁꯦ ꯃꯆꯨ ꯐꯖꯕ ꯈꯜꯂꯒ ꯁꯦꯠꯂꯤꯅꯤ ꯍꯌꯦꯡꯈꯩꯁꯨ ꯑꯗꯨꯝ ꯀꯦꯔꯒ ꯂꯩꯔꯝꯃꯨꯀꯣ ꯋꯥꯈꯜꯁꯤ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯣ ꯅꯪꯕꯨ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯤ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯗ ꯂꯣꯏꯔꯦꯍꯦ ꯂꯩꯁꯅꯥꯗꯣ ꯃꯃꯥꯏꯒꯗꯣ ꯃꯅꯦ ꯃꯀꯨ ꯍꯣꯏꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯆꯥꯛꯁꯪ ꯑꯗꯨꯕꯨ ꯑꯣꯟꯁꯤꯜꯂꯒ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ ꯍꯋꯥꯏ ꯊꯔꯥꯛꯀ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯒ ꯀꯥꯡꯁꯣꯏ ꯊꯣꯡꯉꯤ ꯑꯣ ꯉꯥꯐꯛꯁꯨ ꯊꯥꯛꯂꯒ ꯌꯥꯝ ꯍꯥꯎꯔꯤ ꯖꯥꯠꯅꯤ ꯅꯨꯄꯥ ꯅꯪꯅ ꯉꯔꯥꯡ ꯂꯩꯔꯛꯄ ꯌꯣꯡꯆꯥꯛꯇꯨꯗꯅꯦ ꯁꯤꯡꯖꯨ ꯑꯃ ꯍꯥꯎꯅ ꯁꯨꯔꯒꯦ ꯈꯨꯕꯤꯒꯁꯤ ꯈꯥꯏꯗꯣꯏꯅꯤ ꯈꯪꯂꯕ꯭ꯔꯣ ꯑꯁ ꯇꯤꯟꯒ ꯆꯨꯝꯃꯤ ꯁꯠ ꯂꯣꯏꯁꯤꯟꯅꯕ ꯇꯧ ꯑꯩꯅ ꯐꯝꯅ ꯌꯣꯡꯆꯥꯛꯇꯨ ꯈꯦꯠꯄꯤꯔꯛꯀꯦ ꯍꯣꯏ ꯈꯦꯠꯂꯛꯑꯣ ꯁꯣꯏꯁꯨ ꯁꯣꯏꯗꯣꯛꯄꯤꯔꯛꯑꯣ ꯏꯟꯁꯥꯡꯁꯦ ꯃꯍꯤꯁꯦ ꯈꯤꯇꯪ ꯀꯪꯍꯟꯈꯤꯒꯦ ꯍꯦꯟꯅ ꯍꯥꯎꯅꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯣꯛꯇꯅ ꯈꯦꯗꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯤꯌꯥꯝꯒꯤ ꯃꯃꯥ ꯃꯄꯥꯗꯨ ꯆꯥꯛꯈꯨꯝꯗ ꯐꯝꯂꯤ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤ ꯃꯄꯥꯟ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯃꯩ ꯇꯦꯛꯂꯤ ꯃꯆꯥꯒ ꯃꯃꯧꯒꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯑꯅꯤꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯤ
ꯃꯃꯥꯗꯤ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯂꯒ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ꯫ ꯍꯩꯃꯥ, ꯃꯃꯥ ꯅꯪꯕꯨ ꯑꯃꯨꯛ ꯀꯞꯂꯕ? ꯑꯩꯅ ꯀꯞꯀꯅꯨ ꯍꯥꯏꯔꯒ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯌꯦꯡꯉꯣꯏ, ꯊꯕꯛꯀꯤ ꯁꯦꯜ ꯐꯪꯂꯕ ꯀꯥꯟꯗ ꯅꯪꯅ ꯄꯥꯝꯖꯕ ꯉꯥꯗꯣ ꯂꯩꯔꯒ ꯊꯣꯡꯗꯧꯔꯤꯕꯅꯤ꯫ ꯌꯥꯔꯦꯗ ꯃꯄꯥ, ꯉꯥꯒ ꯊꯣꯡꯗ꯭ꯔꯁꯨ ꯉꯥ ꯂꯩꯒꯗꯧꯕ ꯁꯦꯜꯗꯨꯅꯅꯦ ꯆꯦꯡ ꯁꯣꯠꯂꯛꯄꯒꯤ ꯁꯦꯜꯗꯣ ꯄꯤꯊꯣꯛꯈꯤꯁꯤ꯫ ꯄꯥꯛꯄꯤꯗꯁꯨ ꯑꯩꯅ ꯍꯪꯒꯥꯝ ꯈꯔ ꯌꯣꯟꯕꯤꯌꯣꯅ ꯊꯝꯂꯝꯕꯅꯤ꯫ ꯄꯣꯠꯐꯝ ꯂꯣꯏꯔꯒ ꯆꯪꯂꯛꯄꯗ ꯑꯩꯈꯣꯏꯗ ꯆꯪꯂꯝꯒꯦꯅ ꯍꯥꯏꯕꯅꯤ꯫ ꯁꯤꯠꯇ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ, ꯆꯪꯉꯛꯇꯦ꯫ ꯁꯤꯠꯂꯝꯒꯅꯤꯗ, ꯃꯣꯏꯗꯤꯅꯦ ꯊꯦꯡꯂ ꯐꯥꯎ ꯄꯣꯠꯐꯝ ꯐꯝꯕꯅꯤ꯫ ꯑꯗꯨꯅ ꯊꯦꯡꯕꯁꯤꯗ ꯆꯪꯂꯛꯄ ꯐꯔꯛ ꯇꯥꯗꯅ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯄꯥ, ꯅꯪꯅ ꯂꯩꯉꯣꯏ ꯄꯦꯛꯄ ꯆꯠꯂꯤꯕꯗꯨꯕꯨ ꯀꯌꯥꯝ ꯋꯥꯒꯦ? ꯏꯕꯥꯅꯤ ꯑꯣꯏꯅ ꯆꯠꯂꯁꯤꯗꯅ꯫ ꯋꯥꯔꯁꯨ ꯋꯥꯅ ꯏꯕꯥꯅꯤ ꯆꯪꯅ ꯊꯕꯛ ꯁꯨꯔꯕꯗꯤ ꯁꯦꯜꯗꯣ ꯈꯔ ꯌꯥꯝꯅ ꯐꯪꯗꯧꯁꯨ ꯃꯥꯜꯂꯤ꯫ ꯃꯃꯥ ꯅꯪ ꯊꯕꯛ ꯁꯨꯕ ꯌꯥꯄꯣꯟꯇꯦ꯫ ꯍꯥꯟꯅ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯔꯛꯄꯗꯣ ꯑꯩꯅ ꯅꯪꯕꯨ ꯊꯕꯛ ꯁꯨꯍꯟꯕ꯭ꯔꯅꯦ? ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤꯅ ꯍꯥꯏꯈꯤꯕꯗꯨ ꯀꯥꯎꯔꯕ꯭ꯔꯥ ꯃꯃꯥ ꯅꯪꯕꯨ? ꯑꯍꯜ ꯑꯣꯏꯔꯒ ꯅꯥꯗꯅ ꯐꯝꯁꯦꯟꯅꯔꯒ ꯂꯩꯈ꯭ꯔꯕꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯀꯣ꯫ ꯑꯩꯅ ꯍꯦꯛ ꯉꯝꯂꯤꯕ ꯃꯈꯩꯗꯤ ꯃꯃꯥ ꯅꯪꯒꯤ ꯀꯔꯤꯁꯨ ꯋꯥꯠꯍꯜꯂꯣꯏ꯫ ꯃꯄꯥ ꯅꯪꯒꯤ ꯄꯨꯛꯅꯤꯡꯁꯦ ꯍꯧꯖꯤꯛꯐꯥꯎ ꯍꯦꯛ ꯍꯣꯡꯗꯦꯗꯀꯣ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯪꯈꯣꯜꯁꯦ ꯏꯟꯁꯥꯡ ꯈꯔ ꯌꯥꯝꯅ ꯊꯥꯖꯤꯟꯈꯤ, ꯄꯥꯛꯄꯤꯗ ꯈꯔ ꯌꯣꯜꯍꯟꯈꯤ꯫ ꯍꯣ ꯅꯪꯅ ꯐꯗꯧꯕꯗꯣ ꯑꯃ ꯇꯧ, ꯑꯗꯨꯒ ꯅꯪꯒꯤ ꯊꯕꯛ ꯁꯨꯕ ꯌꯥꯎꯒꯦ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ꯫ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧ, ꯃꯇꯝꯁꯦ ꯊꯦꯡꯖꯤꯟꯈ꯭ꯔꯅꯤ꯫ ꯅꯤꯡꯊꯝꯊꯥ ꯑꯣꯏꯕꯅꯤꯅ ꯖꯔ ꯍꯦꯛꯇ ꯏꯪꯁꯤꯜꯂꯛꯇꯣꯏꯅꯤ꯫ ꯍꯣꯏ ꯂꯣꯏꯁꯤꯜꯂꯛꯂꯒꯦ꯫ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯛꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯊꯣꯛꯂꯦ꯫ ꯆꯥꯛ ꯇꯣꯛꯄꯒꯤ ꯊꯕꯛꯁꯤꯡꯗꯨ ꯃꯃꯥꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯄꯥꯅ ꯃꯅꯥꯛꯇ ꯁꯪꯕꯤꯔꯤ꯫ ꯊꯕꯛ ꯂꯣꯏꯔꯒ ꯄꯣꯊꯥꯕ ꯆꯪꯈ꯭ꯔꯦ꯫ ꯏꯪꯂꯕ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯆꯥ ꯃꯍꯥꯛꯄꯨ ꯋꯥꯔꯧꯅ, ꯊꯃꯣꯏꯗꯗꯤ ꯇꯦꯡꯊꯥ ꯆꯤꯝꯕꯥꯜ ꯐꯣꯡꯅ ꯍꯥꯏꯖꯕ ꯉꯝꯗ ꯈꯨꯏꯊꯔꯕ ꯎꯟꯁꯥꯗꯨꯅ ꯀꯤꯡꯈꯥꯏꯔꯛꯀꯗꯕꯒꯤ ꯉꯥꯏꯔꯤꯕ ꯏꯪꯂꯕ ꯃꯍꯥꯛꯄꯨ ꯈꯪꯖꯟꯗꯨꯅ ꯋꯥꯔꯕ ꯃꯤꯠꯅ ꯑꯗꯨ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯍꯤꯡꯁꯤꯃ ꯍꯧꯈ꯭ꯔꯦ꯫ ꯁ꯭ꯌꯥꯝꯗꯨ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯩꯁꯅꯥ, ꯇꯥꯕ꯭ꯔꯥ ꯅꯪꯕꯨ? ꯍꯧꯒꯠꯂꯨꯅꯦ, ꯑꯩ ꯊꯕꯛ ꯆꯠꯇꯧꯔꯦ꯫ ꯂꯩꯁꯅꯥꯁꯤ, ꯇꯥꯗ꯭ꯔꯕ ꯅꯪꯕꯣ? ꯀꯩꯅꯣꯍꯦ, ꯆꯠꯀꯗꯕ ꯑꯣꯏꯔꯗꯤ ꯀꯣꯛ ꯆꯠꯈꯣ ꯌꯥꯗ꯭ꯔꯣ? ꯃꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯁꯤꯗ ꯑꯃꯨꯛ ꯍꯧꯗꯣꯔꯛꯑꯦ꯫ ꯃꯤꯒꯤꯗꯤ ꯃꯥꯏ ꯅꯨꯄꯥꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯅꯨꯄꯤꯗꯨꯅ ꯉꯟꯅ ꯍꯧꯒꯠꯂꯒ ꯂꯩ꯫ ꯅꯪꯅ ꯀꯔꯝꯕ ꯌꯥꯍꯧ ꯊꯦꯡꯈꯩ ꯑꯗꯨꯝ ꯂꯩꯗꯣꯏꯔꯣ? ꯃꯤꯒꯩꯒ ꯃꯥꯟꯅꯕ ꯌꯥꯕ꯭ꯔꯣ? ꯑꯩꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯌꯥꯍꯧ ꯑꯗꯨꯝ ꯊꯦꯡꯉꯦ ꯈꯪꯉꯤꯗꯨꯅꯤ꯫ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯍꯧꯒꯠꯄ ꯍꯥꯏꯗꯣ ꯀꯥꯂꯦꯟꯒꯤ ꯃꯇꯝꯗ ꯑꯣꯏꯅ ꯍꯧꯒꯠꯂꯒꯦ꯫ ꯍꯧꯖꯤꯛꯇꯤꯅꯦ ꯉꯝꯃꯔꯣꯏ, ꯏꯪꯉꯦꯕ꯫ ꯅꯪ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯌꯨꯅ, ꯑꯩ ꯊꯣꯛꯑꯦꯀꯣ꯫ ꯍꯣꯏ꯫ ꯁ꯭ꯌꯥꯝꯗꯨ ꯊꯕꯛ ꯆꯠꯅꯕ ꯊꯣꯛꯂꯛꯏ꯫ ꯃꯄꯥꯁꯨ ꯊꯕꯛ ꯆꯠꯅꯕ ꯊꯣꯛꯂꯛꯏ꯫ ꯃꯃꯥꯅ ꯐꯨꯔꯤꯠ ꯑꯊꯥꯕꯗꯨ ꯄꯨꯊꯣꯛꯄꯤꯔꯛꯇꯨꯅ ꯃꯄꯥꯗ ꯂꯤꯠꯁꯤꯟꯕꯤꯕꯗꯨ ꯁ꯭ꯌꯥꯝ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯄꯥꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯥꯛꯄꯤꯗꯨ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯏ꯫ ꯍꯣꯏ ꯏꯆꯦ, ꯄꯥꯛꯄꯤ ꯏꯪꯈꯣꯜꯗ ꯂꯩꯌꯦ, ꯁꯣꯝꯗ ꯂꯥꯛꯑꯣ꯫ ꯑꯗꯨꯋꯥꯏꯗ ꯌꯥꯝ ꯀꯟꯅ ꯂꯥꯎꯔꯨꯅꯨ, ꯂꯥꯛꯑꯣ ꯁ꯭ꯋꯥꯏꯗ꯫ ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦ? ꯁ꯭ꯋꯥꯏꯗ ꯌꯥꯝ ꯀꯟꯅ ꯂꯥꯎꯔꯨꯅꯨ ꯍꯥꯏꯁꯤꯕꯨ ꯏꯆꯦ? ꯑꯉꯥꯡ ꯃꯆꯥꯒ ꯇꯨꯝꯂꯤꯕ꯭ꯔꯣ? ꯅꯪꯗꯤ ꯑꯉꯥꯡꯁꯨ ꯂꯩꯇꯕꯗꯨꯕꯣ? ꯑꯉꯥꯡ ꯅꯠꯇꯦ, ꯃꯧꯗꯣ ꯇꯨꯝꯂꯤꯕꯅꯤ꯫ ꯇꯨꯝꯕ ꯀꯥꯏꯍꯜꯂꯦꯗꯅ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯂꯛꯀꯅꯤ꯫ ꯑꯩꯅꯦ ꯃꯥꯟꯅꯕ ꯇꯟꯗꯅ ꯇꯨꯃꯤꯟ ꯂꯩꯖꯔꯕꯅꯤ꯫ ꯃꯣꯏꯅ ꯑꯄꯥꯝꯕꯁꯤꯡꯗꯣ ꯃꯅꯤꯡ ꯇꯝꯅ ꯇꯧꯖꯔꯁꯅꯨ ꯍꯥꯏꯗꯅ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯕꯅꯤ꯫ ꯍꯦꯔ ꯏꯆꯦ, ꯃꯣꯏꯅ ꯄꯪꯍꯦꯟ ꯍꯦꯟꯖꯤꯟꯕ ꯌꯥꯕ꯭ꯔꯗꯣ? ꯂꯩꯀꯥꯏ ꯄꯥꯜꯂꯤꯁꯤꯗꯤ꯫ ꯀꯩꯒꯨꯝꯕ ꯏꯆꯦꯗꯒ ꯈꯠꯅꯕꯅꯦ ꯍꯦꯛ ꯍꯧꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤ꯫ ꯈꯥꯝꯗꯣꯛꯄ ꯁꯥꯔꯒ ꯃꯁꯝꯗꯣ ꯂꯥꯞꯅ ꯍꯦꯛꯇ ꯐꯣꯏꯗꯠꯍꯧꯒꯦꯅꯦ꯫ ꯌꯥꯔꯦ, ꯅꯪꯒꯤ ꯁꯞꯇ꯭ꯔꯗꯨꯅ ꯍꯦꯟꯅꯅꯦ ꯀꯤꯖꯈ꯭ꯔꯦ ꯑꯩꯗꯤ꯫ ꯍꯦꯛ ꯁꯥꯎꯅꯤꯡꯂꯛꯄ꯫ ꯑꯗꯣ ꯏꯆꯦ, ꯉꯔꯥꯡ ꯆꯪꯂꯛꯀꯗꯧꯕꯗꯣ ꯊꯦꯡꯉꯦꯅ ꯆꯪꯂꯛꯇ꯭ꯔꯕꯅꯤ꯫ ꯏꯆꯦꯒꯤ ꯍꯪꯒꯥꯝꯗꯣ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯗꯨꯝ ꯂꯣꯏꯅ ꯁꯤꯠꯈ꯭ꯔꯦ꯫ ꯁꯦꯜ ꯄꯤꯒꯦꯅ ꯂꯥꯛꯏꯅꯤ ꯏꯆꯦ꯫ ꯁꯤꯒꯤ ꯑꯁꯣꯏꯕꯈꯩꯁꯤꯅ ꯅꯪꯒꯤ ꯑꯣꯏꯖꯔꯣ, ꯅꯪꯅ ꯌꯣꯟꯕꯤꯕꯒꯤ꯫ ꯀꯔꯤꯒꯤ ꯁꯦꯜꯅꯣ ꯏꯆꯦ? ꯑꯩ ꯂꯧꯔꯣꯏꯕ꯫ ꯄꯥꯛꯄꯤꯌꯥ, ꯂꯧꯁꯤꯜꯂꯨ, ꯂꯧꯗ ꯂꯥꯛꯇ ꯌꯥꯄꯣꯟꯇꯦ꯫ ꯅꯪꯅ ꯌꯣꯟꯕꯤꯕꯒꯤ ꯑꯩꯁꯨ ꯁꯦꯜꯁꯤ ꯐꯪꯂꯤꯕꯅꯤ꯫ ꯏꯕꯥꯅꯤ ꯈꯔ ꯌꯦꯟꯅꯗꯧꯅꯤ꯫ ꯄꯥꯏꯁꯤꯜꯂꯨꯅꯤ ꯅꯪꯕꯣ꯫ ꯅꯪ ꯑꯩ ꯂꯩꯇꯕ ꯉꯥꯛꯇꯅꯤ꯫ ꯐꯔꯦ, ꯏꯆꯦꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯂꯧꯁꯤꯜꯂꯦ꯫ ꯑꯗꯣ ꯍꯪꯒꯥꯝꯗꯣ ꯍꯦꯛꯅꯤꯡꯉꯥꯏ ꯂꯩꯔꯗꯤ ꯍꯦꯛꯂꯛꯑꯣ꯫ ꯃꯤꯅꯅꯦ ꯍꯪꯒꯥꯝ ꯃꯀꯥ ꯌꯥꯝ ꯐꯖꯩꯌꯦꯅ ꯇꯥꯞ ꯂꯧꯅꯈꯤꯑꯕ꯫ ꯍꯧꯔꯤ, ꯃꯌꯥꯝ ꯑꯃ ꯍꯧꯔꯤ꯫ ꯁꯤꯗꯩꯗꯤꯅꯦ ꯑꯩꯁꯨ ꯏꯟꯁꯥꯡ ꯃꯌꯥꯝ ꯊꯥꯔꯛꯂꯗꯧꯅꯤ꯫ ꯅꯪꯅ ꯈꯔ ꯌꯣꯟꯕꯤ ꯇꯥꯏꯀꯣ꯫ ꯌꯣꯟꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯆꯦ? ꯍꯪꯒꯥꯝ ꯍꯦꯛꯀꯦ, ꯅꯪꯒꯤꯁꯨ ꯆꯔꯥ ꯑꯃ ꯆꯥꯅꯕ ꯄꯨꯈꯣ꯫ ꯍꯣꯏ ꯏꯆꯦ꯫ ꯄꯥꯛꯄꯤꯁꯨ ꯍꯪꯒꯥꯝꯁꯤꯡꯗꯨ ꯃꯄꯨꯟ ꯌꯣꯝꯂꯒ ꯊꯨꯝꯃꯣꯛ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯈ꯭ꯔꯦ꯫ ꯁ꯭ꯌꯥꯝꯒꯤ ꯃꯃꯥꯁꯨ ꯏꯪꯈꯣꯜꯒꯤ ꯅꯥꯄꯤꯁꯤꯡꯗꯨ ꯐꯣꯏꯗꯠꯇꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯁ꯭ꯌꯥꯝꯁꯨ ꯃꯃꯥꯟꯅꯕꯁꯤꯡꯅ ꯂꯛꯅꯕ ꯅꯣꯛꯅꯕ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯏꯀꯥꯏꯔꯗꯨꯅ ꯌꯨ ꯁꯨꯝ ꯊꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯕꯛ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯌꯨ ꯉꯥꯎꯔꯒ ꯇꯣꯏꯅ ꯂꯥꯛꯄ ꯍꯧꯔꯛꯂꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁ꯭ꯌꯥꯝꯗꯨ ꯃꯥꯒꯤ ꯊꯕꯛꯀꯤ ꯁꯦꯜ ꯐꯪꯂꯛꯄꯗꯨꯅ ꯌꯨ ꯇꯞ ꯇꯥꯅ ꯊꯛꯂꯒ ꯉꯥꯎꯔꯒ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯂꯩꯁꯅꯥꯁꯨ ꯃꯪꯒꯣꯜꯗ ꯂꯦꯞꯇꯨꯅ ꯂꯩ꯫
ꯊꯣꯡꯒꯥꯜꯗꯒꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯗꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯩꯅ ꯌꯨ ꯊꯛꯀꯅꯨ ꯍꯥꯏꯔꯒ ꯉꯁꯤꯁꯨ ꯃꯨꯠꯊꯥꯒ ꯂꯥꯛꯑꯕ꯭ꯔꯣ ꯑꯁ ꯃꯅꯝꯁꯤꯗꯤ ꯄꯨꯝꯅꯝ ꯅꯝꯃꯦ ꯅꯝꯊꯤꯗꯤ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯂꯦꯡꯕꯥꯟꯗ ꯈꯣꯠꯂꯛꯏꯗꯤ ꯑꯣ ꯆꯠꯄ ꯉꯝꯗ꯭ꯔꯤꯗꯣ ꯏꯃꯨꯡ ꯐꯥꯎ ꯁꯧꯕꯤꯒꯦ ꯇꯧꯕ ꯅꯃꯥꯏꯗꯣ ꯑꯣꯟꯁꯤꯜꯂꯛꯀꯅꯣ ꯑꯣꯟꯅꯤꯡꯉꯦ ꯁꯠ ꯂꯥꯎꯁꯦ ꯁꯨꯝ ꯌꯥꯝꯅ ꯅꯝꯊꯤꯕꯁꯤꯕꯨ ꯍꯥꯎꯅ ꯊꯛꯏꯕꯅꯤꯅꯦ ꯇꯣꯏꯅ ꯊꯛꯄꯁꯦ ꯇꯧꯒꯅꯨ ꯍꯥꯏꯕꯁꯤ ꯌꯥꯗꯦꯕ ꯈꯔ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦꯃꯤ ꯍꯣ ꯅꯁꯥꯗꯣ ꯍꯥꯏꯔꯛꯑꯅꯣ ꯊꯣꯡꯖꯤꯜꯁꯦ ꯄꯨꯟꯅ ꯇꯨꯁꯤꯜꯂꯒꯅꯦ ꯌꯥꯃꯥꯡ ꯇꯦꯛꯃꯤꯟꯅꯔꯁꯤ ꯍꯥꯏꯕ꯭ꯔꯣ ꯌꯥꯃꯥꯡ ꯇꯦꯛꯂꯕꯗꯤ ꯁꯛ ꯊꯤꯅꯤꯍꯦ ꯃꯁꯛꯁꯤꯒ ꯊꯤꯅꯤ ꯀꯩꯁꯨ ꯈꯪꯉꯤ ꯃꯥ ꯐꯃꯨꯡꯁꯤꯗ ꯉꯥꯏꯍꯥꯛ ꯇꯦꯛꯄꯨꯁꯦ ꯌꯥ ꯂꯦꯡꯖꯨꯝꯒꯁꯦ ꯂꯣꯏ ꯁꯤꯊꯔꯦ ꯁꯤꯗꯅꯤ ꯑꯩ ꯈꯪ ꯃꯤꯁꯦ ꯊꯕꯛ ꯇꯧꯃꯟꯗ꯭ꯔꯁꯨ ꯄꯋꯥꯗ ꯋꯥꯕꯅꯤ ꯅꯨꯄꯤꯒꯤ ꯅꯪꯕꯣ ꯀꯩꯅꯣ ꯑꯩꯁꯦ ꯅꯨꯄꯥ ꯅꯪꯅ ꯍꯥꯏꯁꯦ ꯑꯩꯁꯦ ꯊꯕꯛ ꯁꯨꯛꯇꯧ ꯇꯧꯗꯦ ꯁꯤꯔꯣ ꯍꯥ ꯑꯩꯁꯦ ꯊꯕꯛ ꯑꯝꯇ ꯇꯧꯗ꯭ꯔꯕ ꯍꯥꯏꯁꯤꯕꯣ ꯇꯧꯗꯦ ꯑꯩꯒꯤ ꯃꯤꯠꯁꯤꯅꯁꯨ ꯎꯕ ꯎꯖꯗ꯭ꯔꯤ ꯌꯦꯡꯉꯨ ꯊꯣꯡ ꯃꯅꯥꯛꯇ ꯑꯩꯅ ꯉꯁꯥꯏ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯌꯥꯜꯂꯒ ꯂꯩꯍꯧꯕ ꯑꯩꯒꯤ ꯈꯨꯗꯩꯁꯦ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯌꯥꯜꯂꯤ ꯉꯁꯤ ꯈꯛꯀꯤ ꯋꯥꯁꯨ ꯅꯠꯇꯦ ꯅꯨꯡꯇꯤꯒꯤꯅꯤ ꯅꯣꯡꯃꯗ ꯅꯪꯕꯨ ꯑꯩꯅ ꯊꯕꯛ ꯆꯠꯄ ꯅꯪꯅꯕ ꯍꯧꯒꯠꯄ ꯌꯥꯎꯈ꯭ꯔꯕ ꯋꯥꯏꯔꯝꯒꯁꯦ ꯁꯤꯠꯇꯅ ꯗꯨꯛꯀ ꯊꯥꯗꯅ ꯇꯧꯕ ꯌꯥꯎꯈ꯭ꯔꯕ ꯃꯤꯠꯁꯦ ꯇꯥꯡꯗꯧꯔꯦ ꯍꯣ ꯑꯩꯒꯤ ꯃꯤꯠꯁꯦ ꯇꯥꯡꯗꯧꯔꯦ ꯁꯤꯌꯥꯝꯗꯨ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯃꯃꯤꯠꯀꯥꯗꯣ ꯃꯈꯨꯠꯅ ꯐꯥꯛꯇꯣꯛꯂꯒ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯁ ꯍꯟꯗꯣꯛꯑꯁꯦ ꯅꯃꯤꯠꯀꯥꯗꯣ ꯐꯥꯛꯆꯤꯟꯕꯤꯔꯛꯑꯅꯣ ꯉꯥꯏꯈꯣ ꯅꯍꯥꯟꯗꯒꯤ ꯅꯨꯄꯥ ꯅꯪ ꯌꯨ ꯊꯥꯒ ꯑꯗꯨꯝ ꯂꯥꯛꯏꯁꯤ ꯑꯩꯅ ꯋꯥꯏ ꯁꯤꯠꯇꯕ ꯗꯨꯛ ꯊꯥꯗꯕꯒꯤ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯗꯤ ꯀꯩ ꯍꯥꯏꯌꯣ ꯅꯣꯛꯇꯨꯝ ꯅꯣꯛꯁꯟꯒꯦ ꯂꯥꯛꯑꯣ ꯑꯩꯅ ꯁꯍꯔꯗꯒꯤ ꯂꯋꯥꯏꯁꯤ ꯇꯥꯅ ꯌꯨꯝ ꯄꯥꯜꯂꯛꯑꯒ ꯂꯥꯞꯅ ꯌꯨꯝ ꯄꯥꯜꯂꯛꯏꯁꯦ ꯃꯤꯅꯥꯏ ꯑꯣꯏꯅꯕ꯭ꯔꯣ ꯍꯥ ꯏꯃꯥ ꯏꯄꯥꯅ ꯋꯥꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯏꯍꯦꯁꯤꯡ ꯇꯝꯍꯜꯂꯛꯇꯅ ꯇꯧꯔꯤꯕꯁꯦ ꯅꯣꯏꯒꯤ ꯂꯋꯥꯏꯒꯤ ꯌꯨꯝ ꯑꯄꯠꯄꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅꯕ꯭ꯔꯕ ꯍꯥ ꯍꯦ ꯅꯨꯄꯥ ꯑꯩꯅꯅꯦ ꯅꯪꯉꯣꯟꯗ ꯂꯩꯕꯤꯔꯤꯁꯦ ꯅꯔꯥꯏꯕꯛꯇꯣ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯤ ꯁꯥꯠꯂꯕ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯀꯌꯥꯅꯣ ꯑꯩꯉꯣꯟda ꯍꯥꯏꯖꯔꯛꯂꯤꯕ ꯂꯧꯖꯒꯦ ꯍꯥꯏꯔꯤꯕ ꯃꯗꯨ ꯃꯌꯥꯝꯗꯣ ꯌꯥꯗꯈꯩ ꯂꯥꯏꯔꯕ ꯂꯋꯥꯏ ꯂꯝꯒꯤ ꯅꯨꯄꯥ ꯅꯪꯉꯣꯟꯗ ꯂꯩꯕꯤꯔꯛꯏꯁꯦ ꯅꯔꯥꯏꯕꯛꯇꯣ ꯐꯩ ꯈꯟꯗꯈꯩ ꯑꯩꯉꯣꯟꯗ ꯋꯥ ꯍꯪꯒꯠꯅꯒ ꯉꯥꯡꯂꯗꯅ ꯈꯟꯅꯕ ꯍꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯗꯤꯅꯦ ꯂꯥꯏꯕꯛꯁꯦ ꯊꯝꯕꯥꯜꯅ ꯄꯨꯡꯁꯥꯠ ꯁꯥꯠꯇꯣꯛꯑꯦ ꯍꯦꯛꯄꯕꯨ ꯌꯥꯔꯅꯤ ꯑꯃꯠꯇꯒ ꯅꯠꯇꯦ ꯆꯥꯝꯃ ꯍꯦꯟꯅ ꯑꯗꯨꯝ ꯁꯥꯠꯂꯤꯕꯅꯤ ꯁꯍꯔ ꯅꯨꯄꯤ ꯂꯧꯔꯨꯕ ꯑꯄꯪꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤ ꯅꯣꯛꯅꯐꯝ ꯑꯣꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ ꯂꯋꯥꯏꯒꯤ ꯈꯨꯡꯒꯪꯗ ꯆꯥꯎꯖꯔꯛꯄ ꯏꯆꯝ ꯆꯝꯕ ꯑꯩ ꯆꯥꯎꯈꯠꯄꯤ ꯃꯁꯛ ꯐꯖꯕꯤ ꯄꯥꯝꯂꯨꯕꯒꯤ ꯗꯁꯥꯅꯦ ꯃꯁꯤ ꯅꯨꯄꯥꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯗꯧꯔꯤꯗ ꯃꯁꯦ ꯅꯪ ꯑꯗꯨꯝ ꯉꯥꯡꯈꯤꯗꯣꯏꯔꯥ ꯍꯥ ꯑꯗꯨꯝ ꯉꯥꯡꯈꯤꯒꯦ ꯍꯥꯏꯔꯕ ꯉꯥꯡꯈꯤꯅꯤ ꯉꯁꯤꯗꯤ ꯄꯦꯟꯗ꯭ꯔꯤꯐꯥꯎ ꯉꯥꯡꯈꯤ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯅꯪꯍꯟ ꯉꯥꯡꯗꯧꯔꯤꯕꯅꯦ ꯀꯅꯥꯗꯅ ꯏꯀꯥꯏꯔꯤꯁꯦ ꯍꯥ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯑꯒꯦ ꯁꯦꯡꯅ ꯍꯥꯏꯌꯣ ꯑꯩꯗ ꯅꯊꯟꯗ ꯆꯣꯡꯉꯥ ꯐꯤꯖꯥꯕꯤꯗꯧꯅ ꯉꯥꯡꯗ꯭ꯔꯕꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯃꯅꯤꯡꯒꯤ ꯕꯣꯌꯥꯏ ꯊꯥꯏꯅ ꯃꯃꯥꯟꯅꯕ ꯑꯃꯅ ꯅꯪꯁꯦ ꯀꯣꯏꯔꯝꯃꯤ ꯍꯥꯏ ꯃꯥ ꯈꯛꯁꯨ ꯅꯠꯇꯦ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯁꯨ ꯀꯣꯏ ꯍꯥꯏ ꯑꯊꯦꯡꯕꯗꯁꯨ ꯁꯥꯈꯩ ꯅꯨꯄꯥꯒ ꯄꯥꯗꯅ ꯇꯣꯏꯅ ꯆꯠꯂꯦꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯃꯕꯅꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯌꯥꯝꯗꯨꯅ ꯅꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯁꯨ ꯂꯧꯗꯤ ꯂꯧꯕꯤꯗꯕ ꯅꯠꯇ꯭ꯔꯣ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯉꯔꯣꯏꯅ ꯑꯄꯪꯕ ꯑꯩꯅ ꯅꯣꯏꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯗ ꯏꯔꯥꯡ ꯍꯧꯖꯤꯟꯕꯤꯔꯒ ꯅꯝꯗꯅ ꯆꯦꯜꯂꯛꯄ ꯅꯠꯇ꯭ꯔꯣ ꯑꯁ ꯀꯗꯥꯏꯗꯒꯤ ꯀꯅꯥꯅꯣ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯏꯅꯣ ꯁꯤꯕꯣ ꯑꯁꯦꯡꯕ ꯉꯥꯛꯇ ꯈꯪꯗꯧꯅꯤ ꯁꯤꯗꯤ ꯀꯩ ꯍꯥꯏꯔꯒ ꯂꯩꯊꯣꯛꯇꯣꯏꯅꯣ ꯅꯊꯟꯇ ꯉꯥꯡꯁꯤꯟꯅꯔꯒ ꯂꯩꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯑꯩꯒ ꯁꯥꯁꯤ ꯋꯥꯔꯤꯗꯣ ꯅꯊꯟꯇ ꯐ꯭ꯔꯤꯡ ꯆꯣꯡꯂꯒ ꯂꯩꯒ ꯇꯥꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ ꯂꯩꯁꯥꯔꯤꯉꯩꯗ ꯑꯉꯥꯡ ꯄꯣꯛꯄꯤ ꯀꯔꯤꯅꯣꯗ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯅꯁꯤ ꯂꯩꯁꯥꯔꯤꯉꯩꯗ ꯑꯉꯥꯡ ꯄꯣꯛꯄ ꯀꯥꯗꯤ ꯀꯩꯅꯣ ꯑꯩꯅ ꯄꯣꯛꯑꯒꯕꯨ ꯌꯨꯝ ꯄꯥꯜꯂꯛꯈꯤꯗ꯭ꯔꯣ ꯖꯨꯠ ꯆꯥꯗ ꯋꯥ ꯉꯥꯛꯇꯦ ꯉꯥꯡꯉꯗꯅ ꯄꯣꯛꯇꯕ ꯑꯣꯏꯔꯦ ꯑꯩꯗꯤ ꯄꯣꯛꯄꯨꯏ ꯅꯤꯡꯉꯨꯔꯦ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯄꯣꯊꯥꯕꯤꯔꯣꯁꯦ ꯁꯨꯝ ꯋꯥ ꯉꯥꯡꯗꯅ ꯂꯩꯔꯕꯗꯤ ꯋꯥꯕ ꯍꯦꯟꯖꯤꯜꯂꯛꯀꯅꯤꯕ ꯍꯌꯦꯡꯁꯨ ꯉꯟꯇꯥꯅ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯅꯤꯗꯣ ꯇꯨꯝꯕꯤꯔꯣꯁꯦ ꯀꯩꯅꯣ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯇꯨꯝꯃꯣ ꯍꯥꯏꯔꯤꯕ ꯆꯥꯒꯗꯣ ꯍꯌꯦꯡ ꯆꯥꯔꯣ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯑꯁꯦꯡꯕ ꯁꯨꯝꯕ ꯁꯨꯝ ꯇꯞꯅ ꯉꯥꯡꯂꯛꯀꯗꯧꯔꯦ ꯇꯨꯝꯃꯣ ꯌꯥꯔꯦ ꯊꯦꯡꯉꯦ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯕꯅꯤ ꯇꯨꯝꯃꯣ ꯃꯄꯨꯔꯣꯏꯕꯕꯨ ꯅꯝꯗꯅ ꯇꯨꯝꯍꯟꯈ꯭ꯔꯦ ꯅꯨꯃꯤꯠꯁꯤꯃ ꯍꯧꯈ꯭ꯔꯦ ꯁꯤꯌꯥꯝꯁꯨ ꯉꯁꯤꯗꯤ ꯌꯥꯍꯧ ꯈꯖꯤꯛ ꯊꯦꯡꯉꯤ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯪꯒꯣꯜꯗ ꯊꯣꯛꯂꯛꯏ ꯁꯨꯃꯥꯡ ꯋꯥꯏ ꯁꯤꯠ ꯅꯥꯟꯅ ꯇꯩꯔꯒ ꯂꯩꯔꯝꯕꯗꯨꯗ ꯁꯤꯌꯥꯝꯗꯣ ꯃꯣꯃꯣꯟꯒ ꯅꯣꯛꯆꯩ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯃꯃꯥꯅ ꯅꯨꯔꯥ ꯆꯐꯨ ꯊꯝꯂꯨꯔꯒ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯃꯣꯃꯣꯟ ꯅꯣꯛꯂꯝꯕꯗꯨ ꯐꯠ ꯍꯟꯖꯤꯟꯈꯤ ꯃꯃꯥꯁꯨ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯕꯥꯔꯇꯤꯟꯗꯨꯗ ꯃꯈꯨꯠꯇꯨ ꯍꯥꯝꯃꯤ ꯃꯪꯒꯣꯜꯗ ꯃꯆꯥꯅꯨꯄꯥꯅ ꯂꯦꯞꯂꯤꯕ ꯀꯥꯏꯗꯣ ꯎꯁꯤꯟꯅꯗꯅ ꯇꯞꯅ ꯀꯥꯈꯠꯂꯛꯂꯒ ꯃꯄꯥ ꯅꯪꯕꯨ ꯊꯕꯛ ꯆꯠꯄ ꯊꯦꯡꯗ꯭ꯔꯤꯕ꯭ꯔꯣ ꯃꯇꯝꯁꯤ ꯌꯧꯈ꯭ꯔꯦ
ꯍꯩꯁꯨ ꯏꯟꯁꯥꯡ ꯍꯦꯛꯂꯒ ꯄꯣꯠꯐꯝꯗ ꯄꯤꯕ ꯆꯠꯀꯗꯕꯅꯤ ꯊꯦꯡꯈ꯭ꯔꯗꯤ ꯁꯤꯠꯂꯣꯏꯗꯧꯔꯤꯕꯅꯤ ꯑꯣ ꯊꯣꯛꯂꯛꯑꯦ ꯑꯩꯅ ꯅꯍꯥꯟ ꯄꯥꯛꯊꯕꯤꯗꯒꯤ ꯂꯩꯔꯛꯄ ꯐꯨꯔꯤꯠ ꯑꯆꯧꯕꯁꯦ ꯂꯨꯝꯃꯤꯅꯦ ꯃꯃꯥ ꯅꯪꯅ ꯐꯖꯅ ꯁꯨꯗꯣꯛꯄꯒꯤꯔ ꯀꯩꯅꯣ ꯃꯁꯤꯃ ꯂꯤꯠꯂꯒ ꯊꯕꯛ ꯆꯠꯈ꯭ꯔꯕꯗꯤ ꯏꯪꯕꯒ ꯑꯃꯠꯇ ꯐꯥꯎꯒꯗꯧ ꯃꯥꯟꯗꯦꯕꯣ ꯏꯪꯗꯅꯕꯅꯤ ꯑꯩꯅ ꯁꯤꯒꯥꯏꯕꯁꯤꯡꯗꯣ ꯐꯣꯠꯆꯤꯟꯈ꯭ꯔꯕꯅꯤ ꯐꯖꯅ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯌꯥꯝ ꯂꯨꯝꯃꯗꯧꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯕꯛ ꯆꯠꯂꯒꯦ ꯉꯁꯤꯗꯤ ꯃꯍꯥꯖꯣꯟ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯁꯦꯜ ꯄꯤꯗꯕ ꯃꯆꯤꯠ ꯂꯩꯍꯧꯕꯗꯣ ꯄꯤꯔꯛꯀꯗꯧ ꯃꯥꯜꯂꯤ ꯑꯗꯨꯅ ꯈꯔ ꯉꯟꯅ ꯆꯠꯀꯦ ꯍꯣꯔꯦꯟꯗꯤ ꯉꯥ ꯆꯥꯔꯁꯤꯀꯣ ꯃꯃꯥꯡꯗꯁꯨ ꯅꯪꯅ ꯃꯤꯒꯤ ꯁꯦꯜ ꯁꯤꯡꯒꯗꯕ ꯂꯩ ꯍꯥꯏꯗꯅ ꯆꯥꯍꯧꯗꯦ ꯉꯁꯤꯗꯤ ꯆꯥꯔꯗꯧ ꯑꯩ ꯊꯣꯛꯑꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥꯗꯨ ꯃꯆꯥꯅꯨꯄꯥꯗ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯊꯣꯛꯈ꯭ꯔꯦ ꯃꯃꯥꯁꯨ ꯆꯪꯈꯤꯒꯦ ꯇꯧꯕꯗ ꯁꯤꯌꯥꯝꯅ ꯀꯧꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯏꯃꯨꯡꯗꯒꯤ ꯂꯩꯁꯅꯥꯅ ꯏꯁꯧ ꯂꯥꯡꯂꯒ ꯊꯣꯛꯂꯛꯄꯗꯨꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯑꯩꯅ ꯇꯨꯝꯂꯤꯀꯥꯟꯗ ꯃꯄꯥꯅ ꯋꯥ ꯀꯟꯅ ꯉꯥꯡꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯤꯁꯦ ꯑꯩ ꯇꯨꯝꯕ ꯀꯥꯏꯔꯦꯕ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯣꯏꯔꯁꯤꯐꯥꯎ ꯑꯣꯏꯅꯗꯅ ꯏꯔꯥꯡ ꯇꯧꯔꯒ ꯂꯩꯔꯤꯗꯣ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯇꯧꯒꯗꯕ ꯑꯩꯈꯣꯏꯅ ꯇꯧꯗꯦ ꯃꯁꯤꯗꯩꯁꯤꯗ ꯑꯗꯨ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯗ ꯑꯗꯨ ꯇꯧꯈ꯭ꯔꯕꯅꯤꯅ ꯉꯥꯡꯅꯗꯅ ꯁꯤꯔꯝꯗꯥꯏ ꯃꯇꯝꯗ ꯌꯥꯗ꯭ꯔ ꯂꯩꯔꯕ ꯅꯣꯏꯅ ꯈꯠꯇꯅ ꯂꯩꯕꯒꯤ ꯀꯩ ꯃꯊꯧ ꯇꯥꯒꯦ ꯀꯔꯤ ꯍꯥꯏꯕꯅꯣ ꯅꯪꯒꯤꯗꯣ ꯑꯃꯨꯛꯇ ꯀꯥꯏꯔꯧ ꯂꯩꯁꯅꯥꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯅꯍꯥꯟꯈꯩ ꯁꯤꯌꯥꯝꯅ ꯊꯕꯛ ꯆꯠꯈꯤꯕꯗꯨꯗ ꯉꯁꯤꯁꯨ ꯆꯠꯈꯤꯕꯣꯏ ꯅꯤꯡꯗꯅ ꯍꯟꯅ ꯇꯨꯅ ꯌꯦꯡꯂꯨꯗ ꯉꯥꯡꯂꯨꯕꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯄꯥꯈꯠꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯏ ꯃꯃꯥꯁꯨ ꯋꯥ ꯉꯥꯡꯂꯝꯗ ꯃꯃꯤꯠꯇꯨ ꯃꯆꯥꯅꯨꯄꯥꯗ ꯋꯥꯔꯧꯅ ꯌꯦꯡꯂꯝꯂꯒ ꯆꯪꯈ꯭ꯔꯦ ꯀꯔꯤ ꯍꯥꯏꯕꯅꯣꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩꯅꯣ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯂꯝꯗ꯭ꯔꯗꯤ ꯊꯕꯛ ꯂꯣꯏꯕꯤꯔꯕꯣ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯂꯗꯣꯏꯔꯣ ꯆꯥꯛ ꯆꯥꯔꯒ ꯆꯠꯄꯤꯗꯣꯏꯔꯣ ꯏꯔꯨꯝꯇ ꯂꯨꯔꯨꯈꯤꯒꯦ ꯑꯗꯨꯒ ꯆꯥꯛꯇꯣ ꯁꯠ ꯊꯣꯡꯂꯛꯑꯒꯦ ꯉꯥꯏꯈꯣ ꯇꯧꯁꯟꯅꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯩꯒꯤ ꯊꯕꯛ ꯆꯠꯄ ꯆꯠꯇꯕ ꯅꯪ ꯅꯪꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯊꯕꯛ ꯆꯠꯊꯣꯛꯂꯤꯉꯩ ꯃꯇꯝꯗ ꯏꯃꯨꯡꯁꯤꯗ ꯅꯪꯅ ꯃꯍꯥꯔꯥꯅꯤ ꯁꯥꯔꯒ ꯂꯩꯕꯩ ꯋꯥꯅꯤꯅꯦ ꯇꯨꯝꯃꯤ ꯀꯟꯅ ꯂꯥꯡꯉꯛꯀꯅꯨ ꯀꯥꯏꯅ ꯐꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯊꯤꯅ ꯉꯥꯡꯉꯝꯃꯒ ꯑꯃꯨꯛ ꯇꯨꯝꯕ ꯆꯪꯕ ꯅꯍꯥꯟꯈꯩꯗꯤ ꯂꯥꯡꯗꯕꯅꯤꯅ ꯀꯩꯁꯨ ꯉꯥꯡꯗꯤꯌꯦ ꯏꯃꯥ ꯄꯥꯕ ꯊꯕꯛ ꯆꯠꯂꯝꯗꯥꯏꯒꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯕꯗꯨꯗꯅꯤ ꯅꯪꯅ ꯉꯥꯡꯉꯤꯁꯦ ꯅꯠꯇ꯭ꯔꯣ ꯅꯍꯥꯟ ꯃꯈꯩꯁꯨ ꯅꯪ ꯑꯗꯨꯝ ꯉꯥꯡꯂꯝꯒꯅꯤ ꯏꯃꯥꯅ ꯅꯪꯒ ꯃꯥꯟꯅꯕ ꯇꯟꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯏꯁ ꯑꯗꯨꯒꯁꯨ ꯑꯍꯜ ꯑꯣꯏꯔꯕ ꯁꯤꯗꯧ ꯀꯨꯏꯗ꯭ꯔꯕ ꯅꯣꯏꯅ ꯏꯔꯥꯡꯗꯣ ꯀꯩ ꯍꯣꯏ ꯁꯤꯃꯗꯤ ꯍꯥꯏꯕꯤꯒꯤ ꯇꯥꯖꯧ ꯂꯥꯏꯔꯕ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯃꯈꯥꯗ ꯃꯆꯥ ꯑꯩꯅ ꯍꯤꯡꯂꯛꯄꯅꯤ ꯅꯣꯏ ꯁꯍꯔꯒꯤ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯃꯤꯅꯨꯡꯁꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯐꯝꯗꯨꯗꯒꯤ ꯍꯧꯔꯛꯄ ꯅꯪꯅꯗꯤ ꯁꯤꯒꯨꯝꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯨꯡꯁꯤꯅꯕꯁꯤ ꯈꯪꯉꯣꯏ ꯅꯍꯥꯟ ꯃꯈꯩ ꯑꯩꯕꯨꯅ ꯑꯄꯪꯕ ꯃꯆꯥ ꯐꯠꯇꯕꯁꯨ ꯇꯥꯍꯟ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯃꯆꯥ ꯑꯩꯕꯨ ꯀꯌꯥꯗ ꯋꯥꯔꯧꯔꯝꯒꯅꯤ ꯍꯧꯖꯤꯛꯇꯁꯨ ꯃꯆꯥ ꯑꯩꯉꯣꯟꯗ ꯋꯥꯔꯧꯅ ꯌꯦꯡꯂꯒ ꯆꯪꯈꯤꯕ ꯏꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯀꯥꯎꯕ ꯉꯝꯂꯔꯣꯏ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯂꯩꯕꯩꯁꯨ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕꯤꯒꯦ ꯍꯥꯏꯔꯣ ꯑꯩꯅ ꯉꯁꯥꯏ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯨꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯄꯣꯛꯅꯐꯝ ꯁꯍꯔꯗꯨꯕꯨ ꯌꯥꯝꯅ ꯇꯨꯀꯠꯆꯕ ꯃꯑꯣꯡꯗ ꯍꯥꯏꯕꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯁꯨꯃꯥꯏꯅ ꯊꯤꯅ ꯉꯥꯡꯕꯤꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯀꯩꯗꯧ ꯂꯧꯕꯤꯔꯤꯅꯣ ꯑꯌꯨꯛ ꯇꯨꯝꯕꯁꯤꯐꯥꯎ ꯅꯦ ꯇꯥꯅ ꯇꯨꯝꯕ ꯐꯪꯗꯕ ꯅꯃꯥ ꯅꯄꯥꯁꯤꯅ ꯉꯥꯡꯁꯤꯜꯂꯛꯄ ꯋꯥ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯁꯤꯌꯥꯝꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯣꯟꯗꯨꯅ ꯊꯥꯖꯤꯜꯂꯤ ꯍꯦ ꯑꯩꯅ ꯅꯪ ꯂꯧꯕ ꯅꯠꯇꯦ ꯅꯪꯅ ꯑꯩꯕꯨ ꯄꯪꯉꯦ ꯍꯥꯏꯗꯅ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯆꯦꯟꯕ ꯅꯠꯇ꯭ꯔꯣ ꯑꯩꯁꯨ ꯅꯨꯄꯥ ꯑꯩꯅ ꯆꯦꯜꯂꯨꯔꯕꯅꯤ ꯈꯟꯗꯅ ꯅꯨꯄꯤ ꯅꯪꯒꯤ ꯏꯖꯠ ꯀꯟꯕꯤꯔꯒ ꯑꯗꯨꯛ ꯂꯧꯕꯤꯕ ꯈꯛꯇꯅꯤ ꯃꯁꯤꯃꯛꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯂꯣꯏꯅ ꯈꯪꯂ ꯐꯥꯎ ꯅꯪꯒꯤ ꯂꯥꯡꯗ ꯅꯪꯒꯤ ꯇꯥꯇ ꯊꯨꯔꯒ ꯂꯩꯅꯤ ꯍꯥꯏꯕꯗꯤ ꯈꯟꯗꯦ ꯈꯨꯡꯒꯪꯒꯤ ꯃꯤ ꯑꯩꯈꯣꯏꯁꯦ ꯄꯪꯉꯁꯨ ꯑꯃꯨꯛꯇꯪ ꯁꯥꯎꯈ꯭ꯔꯕꯗꯤ ꯌꯥꯝ ꯁꯥꯊꯤꯕꯅꯤ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯂꯩꯁꯥꯔꯤꯉꯩ ꯅꯨꯄꯥ ꯅꯍꯥꯒ ꯑꯃꯝ ꯃꯊꯦꯡꯗ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯄꯤ ꯅꯪꯅꯁꯨ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯗ ꯇꯥꯊꯤꯅ ꯉꯥꯡꯕ ꯌꯥꯕ ꯂꯩꯀꯥꯏꯁꯤꯗ ꯅꯪ ꯈꯛꯇꯔꯣ ꯁꯍꯔꯗꯒꯤ ꯃꯌꯨꯝ ꯄꯥꯜꯂꯛꯄꯁꯤꯕꯣ ꯅꯪ ꯈꯛꯇꯔꯣ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯣꯏꯅ ꯇꯧꯔꯤꯕ ꯏꯃꯨꯡꯒꯤ ꯊꯕꯛ ꯆꯠꯂꯤꯕ ꯍꯧꯅ ꯂꯣꯟꯆꯠ ꯃꯅꯦ ꯃꯀꯨ ꯃꯄꯨꯔꯣꯏꯕꯗ ꯀꯔꯤ ꯕꯦꯕꯥꯔ ꯂꯣꯏꯅ ꯇꯧꯏ ꯅꯪ ꯈꯪꯗꯦ ꯅꯪꯗꯤ ꯅꯃꯥ ꯁꯦꯟꯖꯥꯎ ꯄꯥꯏꯕꯤ ꯅꯨꯄꯥꯁꯤꯡꯒ ꯁꯪꯒ ꯇꯧꯕꯤꯗꯨꯅ ꯀꯔꯤꯁꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯑꯃꯣꯏ ꯍꯦꯔꯥ ꯅꯄꯨꯟꯁꯤꯗꯣ ꯑꯩꯅ ꯀꯟꯕꯤꯕꯅꯦ ꯍꯥꯏꯕꯗꯨꯁꯨ ꯍꯩꯃꯟꯕ ꯊꯣꯛꯂꯣ ꯑꯗꯨꯅꯁꯨ ꯋꯥꯖꯥꯎꯒꯁꯨ ꯉꯥꯡꯕ ꯁꯥꯏ ꯂꯩꯁꯅꯥ ꯋꯥ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯃꯃꯥꯏꯗꯨ ꯄꯥꯏꯗꯨꯅ ꯆꯩꯅꯥ ꯈꯥꯡꯂꯒ ꯃꯄꯤ ꯇꯥꯗꯨꯅ ꯂꯩ ꯃꯃꯥꯁꯨ ꯇꯥꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯆꯥꯅꯨꯄꯥꯕꯨ ꯈꯝꯖꯤꯜꯂꯛꯏ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯑꯌꯨꯛꯁꯤꯗꯅꯦ ꯌꯥꯝꯅ ꯉꯥꯡꯅꯔꯅꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯃꯥ ꯏꯀꯥꯏꯖꯩꯅꯦ ꯅꯪꯕꯨ ꯏꯃꯥ ꯅꯆꯥ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯔꯧꯕ꯭ꯔꯥ ꯑꯩꯁꯤ ꯌꯥꯝꯅ ꯐꯠꯇꯕ꯭ꯔꯥ ꯏꯃꯥ ꯄꯥꯕꯁꯨ ꯃꯆꯥ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯔꯧꯔꯝꯒꯅꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯦꯟꯅ ꯂꯨꯏ ꯈꯟꯗꯨꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕ ꯃꯆꯥ ꯑꯩꯁꯦ ꯑꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯕꯒꯤ ꯀꯥꯟꯅꯗꯦ ꯏꯃꯥ ꯍꯩ ꯑꯉꯥꯎꯕꯧ ꯑꯗꯨꯝꯅ ꯍꯥꯏꯅꯕ꯭ꯔꯣ ꯇꯧꯍꯩꯗꯦꯅꯦ ꯅꯪꯕꯣ ꯏꯃꯥꯅ ꯏꯆꯥꯕꯨ ꯀꯩꯗꯧꯕꯒꯤ ꯋꯥꯔꯧꯗꯧꯔꯤꯕꯅꯣ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯁꯤꯡꯗ ꯋꯥꯔꯧꯗꯅ ꯁꯥꯎꯗꯅ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯁꯥꯎꯅꯤ ꯍꯥꯏꯕꯒꯤ ꯑꯄꯪꯕꯧ ꯏꯃꯥ ꯅꯆꯥ ꯑꯩ ꯌꯥꯝꯅ ꯂꯥꯜꯂꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤ ꯑꯩ ꯂꯥꯜꯂꯤ ꯅꯍꯥꯟ ꯃꯈꯩ
ꯅꯣꯏꯅ ꯋꯥꯅ ꯂꯩ ꯄꯥꯕꯅ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕ ꯃꯌꯥꯝꯁꯦ ꯎꯁꯟꯅꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯨꯕ ꯑꯩꯁꯦ ꯏꯃꯥꯒꯤ ꯃꯐꯝꯗ ꯌꯥꯝ ꯂꯥꯜꯂꯤ ꯅꯆꯥ ꯑꯩꯕꯨꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥ ꯁ꯭ꯌꯥꯝꯗꯣ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯃꯁꯥꯅ ꯇꯧꯖꯔꯨꯕ ꯃꯔꯥꯜꯁꯤꯡꯗꯨꯅ ꯃꯃꯥ ꯃꯥꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯀꯞꯂꯒ ꯈꯨꯔꯝꯃꯤ ꯍꯧꯒꯠꯂꯨꯁꯦ ꯅꯨꯄꯥꯅꯕꯨ ꯑꯗꯨꯛ ꯊꯃꯣꯏꯅ ꯋꯥꯍꯧꯅꯕ꯭ꯔꯣ ꯏꯆꯥꯁꯤꯗꯤ ꯑꯈꯥꯡ ꯀꯟꯕ ꯑꯣꯏꯒꯗꯕꯅꯤ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯉꯥꯛꯄꯤꯕ ꯍꯩꯕ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯕꯨꯅꯦ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟ ꯈꯪꯂꯤꯗꯅ ꯁꯣꯁꯨ ꯊꯕꯛ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯇꯥꯎꯁꯤꯡꯗꯨꯅ ꯊꯣꯡꯒꯥꯜꯁꯤꯗ ꯁꯦꯛꯂꯥ ꯁꯥꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯑꯅꯤ ꯍꯣꯏ ꯂꯣꯏꯁꯤꯜꯂꯨꯔꯒꯦ ꯅꯨꯃꯤꯠꯁꯤꯗꯒꯤ ꯁ꯭ꯌꯥꯝ ꯃꯥꯁꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯝꯃꯤ ꯊꯕꯛ ꯍꯜꯂꯛꯂꯕꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯨꯅ ꯍꯔꯥꯎꯅ ꯅꯣꯛꯂꯒ ꯂꯩꯔꯝꯃꯤ ꯂꯩꯁꯅꯥꯅ ꯊꯣꯡꯂꯤꯕ ꯆꯥꯛꯇꯨ ꯆꯥꯕꯗꯤ ꯂꯥꯏꯔꯗꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯈꯤꯗ꯭ꯔꯦ ꯇꯨꯝꯕ ꯆꯪꯂꯛꯄꯗꯁꯨ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯗꯅ ꯃꯥꯒꯤ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯇꯨꯝꯈꯤ ꯂꯩꯁꯅꯥꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯕꯁꯨ ꯇꯥꯁꯤꯟꯅꯗꯅ ꯃꯥꯒꯤ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯒ ꯑꯗꯨꯝ ꯊꯣꯛꯈꯤ ꯂꯩꯁꯅꯥ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯑꯁꯨꯝꯅ ꯊꯧꯁꯥꯕꯤꯔꯛꯇꯕ ꯃꯥꯅ ꯊꯣꯡꯕ ꯆꯥꯛ ꯐꯥꯎꯕ ꯌꯥꯇꯣꯟ ꯇꯝꯕꯤꯔꯛꯇꯕꯁꯤꯗꯗꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯀꯞꯆꯔꯝꯃꯤ ꯅꯣꯡꯃ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯂꯩꯁꯅꯥꯗꯨ ꯉꯟꯅ ꯍꯧꯒꯠꯂꯒ ꯏꯔꯨ ꯁꯦꯡꯅ ꯂꯨꯖꯊꯣꯛꯂꯒ ꯏꯃꯨꯡ ꯃꯪꯒꯣꯜ ꯌꯦꯅꯈꯥꯁꯤꯡꯗꯨ ꯋꯥꯏ ꯁꯤꯠ ꯅꯥꯟꯅ ꯇꯩꯊꯣꯛꯂꯝꯃꯤ ꯑꯌꯨꯛꯀꯤ ꯏꯪꯂꯕ ꯂꯩꯆꯤꯜ ꯃꯔꯛ ꯑꯗꯨꯗ ꯃꯦꯡꯒ꯭ꯔꯣꯞꯀꯤ ꯅꯨꯡꯁꯤꯔꯕ ꯃꯅꯝꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯁꯤꯟꯕ ꯊꯨꯡꯅ ꯅꯝꯃꯤ ꯃꯅꯦ ꯃꯀꯨꯁꯨ ꯍꯧꯒꯠꯂꯛꯄꯗ ꯁꯨꯃꯥꯡꯗ ꯃꯩꯔꯥ ꯀꯠꯂꯒ ꯂꯩꯔꯝꯕꯗꯨꯗ ꯉꯛꯅ ꯌꯦꯡꯅꯩ ꯏꯃꯨꯡꯗꯒꯤ ꯂꯩꯁꯅꯥ ꯃꯐꯤꯗꯨꯅ ꯃꯀꯣꯛ ꯈꯨꯝꯂꯒ ꯇꯞꯅ ꯊꯣꯛꯂꯛꯏ ꯏꯃꯥ ꯕꯥꯕꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯃꯧꯅ ꯀꯧꯔꯛꯄꯗꯨꯗ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯔꯛꯏ ꯅꯃꯧ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯃꯄꯣꯛꯁꯤꯃꯒꯤ ꯀꯣꯛꯂꯔꯣꯏꯗꯕ ꯄꯥꯞ ꯑꯃ ꯅꯃꯧ ꯑꯩꯍꯥꯛꯅ ꯂꯪꯖꯔꯨꯕꯒꯤꯗꯃꯛ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤ ꯏꯃꯥ ꯄꯥꯕꯒꯤ ꯈꯣꯡ ꯁꯣꯛꯇꯨꯅ ꯅꯃꯧꯅ ꯈꯨꯔꯨꯝꯖꯔꯛꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯃꯧ ꯑꯣꯏꯅ ꯁꯣꯏꯈꯤꯕ ꯄꯨꯝꯕ ꯁꯦꯝꯗꯣꯛꯇꯨꯅ ꯏꯃꯥ ꯄꯥꯕ ꯑꯃꯗꯤ ꯏꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯩꯅ ꯂꯪꯖꯈꯤꯕ ꯏꯔꯥꯜꯁꯤꯡꯕꯨ ꯉꯥꯛꯄꯤ ꯃꯅꯦ ꯃꯀꯨꯁꯨ ꯃꯃꯧꯅ ꯑꯗꯨꯝꯅ ꯈꯨꯔꯨꯝꯂꯛꯄꯁꯤꯗꯗꯤ ꯃꯄꯨꯛꯅꯤꯡ ꯄꯦꯜꯂꯗꯨꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯛꯏ ꯍꯧꯒꯠꯂꯨꯁꯤ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤꯕꯁꯦ ꯏꯃꯧꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯨꯕꯨꯅꯤ ꯌꯦꯡꯉꯣꯏ ꯉꯁꯤꯗꯤ ꯆꯠꯅꯕꯤ ꯑꯁꯤꯗ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕ ꯃꯧ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯦ ꯃꯈꯣꯏ ꯃꯌꯥꯝꯗ ꯏꯃꯧꯅ ꯄꯔꯥ ꯑꯃ ꯇꯝꯕꯤꯕ ꯑꯣꯏꯔꯁꯅꯨ ꯏꯃꯧꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯃꯈꯣꯏꯁꯨ ꯋꯥꯈꯜ ꯇꯥꯔꯛꯄ ꯐꯔꯛꯄ ꯑꯣꯏꯔꯁꯅꯨ ꯏꯃꯧꯁꯤꯗꯤ ꯍꯩ ꯏꯃꯧ ꯁꯦꯡꯂꯝꯂꯅꯤ ꯃꯃꯥ ꯅꯪ ꯃꯩꯐꯨꯒꯗꯣ ꯈꯔ ꯍꯧꯒꯠꯂꯨꯅꯦꯍꯦ ꯌꯥꯅꯤ ꯕꯥꯕꯥ ꯆꯥꯛꯈꯨꯝꯗ ꯅꯃꯧꯅ ꯆꯥ ꯂꯣꯜꯂꯤ ꯃꯩ ꯌꯥꯏꯅ ꯌꯥꯏꯅ ꯂꯣꯟꯕꯅꯤ ꯏꯃꯥ ꯄꯥꯕ ꯍꯧꯒꯠꯈ꯭ꯔꯦ ꯈꯪꯕꯗꯨꯗ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯄꯅꯤ ꯏꯃꯥꯒꯤꯁꯨ ꯏꯔꯨꯖꯅꯕ ꯅꯃꯧꯅ ꯏꯁꯤꯡ ꯁꯥꯍꯜꯂꯤ ꯇꯥꯟꯖꯥꯗꯨꯗ ꯁ꯭ꯌꯥꯝꯁꯨ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯜꯂꯒ ꯊꯣꯛꯂꯛꯏ ꯃꯥꯡꯒꯣꯜꯗ ꯃꯃꯥꯒ ꯃꯄꯥꯒ ꯃꯥꯒꯤ ꯅꯨꯄꯤꯒꯅ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯝꯕꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛꯀ ꯈꯪꯖꯩ ꯑꯣꯏꯃ ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯅ ꯉꯁꯤꯁꯤꯕꯨ ꯅꯨꯃꯤꯠꯀ ꯀꯗꯣꯝꯗꯒꯤ ꯊꯣꯛꯈꯤꯕꯖꯥꯠ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤ ꯃꯪꯒꯣꯜꯁꯤꯗ ꯐꯝꯂꯒ ꯀꯗꯣꯝꯗꯒꯤ ꯊꯣꯛꯂꯛꯀꯦꯅ ꯌꯦꯡꯒꯦ ꯊꯤꯗꯥ ꯑꯉꯥꯎꯕꯁꯤꯡ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯅꯃꯥꯏꯗꯨ ꯏꯀꯥꯏꯌꯣ ꯏꯃꯧꯁꯤꯒꯤ ꯃꯃꯥꯡꯗ ꯃꯤꯗꯤ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯂꯒ ꯏꯃꯨꯡ ꯃꯪꯒꯣꯜ ꯁꯨꯃꯥꯡ ꯊꯤꯂꯣꯡꯒꯁꯦ ꯋꯥꯏ ꯁꯤꯠ ꯂꯝꯁꯦꯡ ꯇꯧꯔꯒ ꯃꯩꯔꯥꯒ ꯀꯠꯂꯤꯁꯦ ꯌꯥꯍꯧ ꯊꯦꯡꯕ ꯅꯪꯗꯤ ꯈꯪꯖꯔꯝꯃꯣꯏꯌꯦ ꯏꯃꯥ ꯅꯪꯁꯨ ꯑꯗꯨꯐꯥꯎꯗꯤ ꯍꯥꯏꯃꯟꯗ꯭ꯔꯣ ꯉꯁꯤ ꯈꯛꯇ ꯌꯥꯍꯧ ꯉꯟꯖꯤꯟꯅꯔꯒ ꯍꯌꯦꯡꯗꯒꯤ ꯑꯃꯨꯛ ꯃꯥꯏ ꯍꯧꯅꯕꯤꯗꯨ ꯇꯧꯈ꯭ꯔꯗꯤ ꯀꯅꯥꯅ ꯈꯪꯕꯅꯣ ꯅꯣꯏ ꯋꯥꯖꯁꯅꯤꯀꯣ ꯑꯩꯗꯤ ꯍꯥꯏꯍꯧꯔꯤꯁꯤꯅꯤ ꯃꯤ ꯀꯩꯁꯨꯝ ꯇꯧꯔꯔꯣꯏ ꯈꯪꯉꯕ ꯅꯨꯡꯇꯤꯒꯤ ꯌꯥꯍꯧ ꯑꯗꯨꯝ ꯉꯜꯂꯗꯣꯏꯅꯤ ꯏꯃꯥ ꯃꯥꯅ ꯍꯥꯏꯔꯤꯁꯤ ꯇꯥꯔꯨꯅꯨ ꯑꯩ ꯌꯥꯍꯧ ꯊꯦꯡꯉꯣꯏ ꯇꯥꯔꯣꯏ ꯏꯃꯧꯗ ꯃꯥꯅ ꯉꯥꯡꯂꯁꯨ ꯏꯃꯥ ꯂꯩꯔꯤ ꯏꯃꯥꯅ ꯐꯨꯗꯧꯔꯤꯕꯅꯤ ꯃꯔꯛ ꯊꯠꯅ ꯑꯩꯁꯨ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠ ꯆꯥꯕ ꯊꯣꯛꯎꯕ ꯑꯣꯏꯅ ꯍꯜꯂꯛꯄꯗ ꯉꯥ ꯂꯩꯔꯛꯀꯦ ꯁꯦꯜꯗꯤ ꯌꯥꯎꯔꯤ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯁꯦꯜ ꯈꯔ ꯄꯤꯔꯧꯅꯦ ꯀꯔꯥꯏ ꯉꯁꯤꯗꯤ ꯀꯩꯊꯦꯜ ꯃꯆꯥꯗꯒꯤ ꯉꯥ ꯑꯆꯧꯕ ꯑꯃ ꯈꯜꯂꯒ ꯂꯩꯔꯛꯀꯦ ꯏꯃꯧꯅ ꯊꯣꯡꯕꯗꯣ ꯆꯥꯈꯤꯗꯕ ꯀꯨꯏꯔꯦ ꯀꯩꯅꯣ ꯁꯦꯜꯗꯨ ꯆꯠꯄꯤꯔꯧꯅꯦ ꯊꯦꯡꯈ꯭ꯔꯅꯤꯌꯦ ꯍꯣꯏꯕ ꯄꯤꯒꯦꯕ ꯄꯤꯈꯥꯎꯗꯒꯤ ꯂꯧꯊꯣꯛꯏꯁꯤꯃꯨꯛꯇꯗ ꯁꯨꯝ ꯉꯥꯡꯉꯦ ꯁꯦ ꯑꯗꯨ ꯕꯥꯕꯥ ꯆꯤꯟꯌꯥꯒꯗꯣ ꯁꯦꯡꯂꯒ ꯆꯠꯀꯦꯁꯨ ꯆꯠꯂꯨꯗꯅ ꯑꯩꯉꯣꯟꯗ ꯍꯩꯄꯥ ꯁꯥꯔꯒ ꯑꯃꯨꯛ ꯇꯥꯛꯁꯤꯜꯂꯛꯑꯅꯨ ꯀꯣ ꯃꯅꯤꯡꯂꯣꯝꯗ ꯆꯪꯈꯤꯗ ꯋꯥꯆꯔꯤꯌꯦ ꯃꯁꯤꯗꯤ ꯅꯪꯁꯨ ꯁꯥ ꯑꯌꯥꯏꯕ ꯂꯩꯕ ꯌꯥꯝ ꯆꯠꯇꯥꯏꯅꯦ ꯆꯦꯟꯗꯅ ꯂꯩꯔꯨꯔꯣ ꯏꯄꯥꯁꯨ ꯅꯃꯥ ꯎꯗꯅꯕ ꯆꯥꯛꯂꯨꯛꯇ ꯐꯨꯝꯂꯒ ꯆꯥꯗꯕ ꯀꯨꯏꯔꯦ ꯍꯟꯗꯛꯇꯤ ꯆꯥꯕ ꯃꯌꯥꯏꯅ ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯁꯤꯃ ꯍꯥꯟꯅꯒꯤ ꯁꯤꯕꯨ ꯀꯣꯊꯣꯔꯛꯏ ꯏꯀꯥꯏꯍꯦ ꯁ꯭ꯌꯥꯝꯒꯤ ꯃꯑꯣꯡꯗꯨꯗ ꯃꯈꯣꯏꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯃꯀꯨꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯂꯩꯁꯅꯥꯁꯨ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯉꯥꯡꯁꯤꯟꯗꯨꯅ ꯅꯣꯛꯏ ꯑꯁꯨꯝꯅ ꯀꯥꯡꯈꯣꯡ ꯆꯥꯏꯔꯝꯕ ꯏꯃꯨꯡꯗꯨ ꯉꯁꯤꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ ꯂꯩꯁꯅꯥ ꯃꯥꯁꯨ ꯃꯁꯥꯅ ꯇꯧꯖꯔꯨꯕ ꯃꯔꯥꯜꯕꯨ ꯈꯪꯖꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯐꯕꯤ ꯃꯧ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯈꯤ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯆꯣꯞꯇꯅꯕ ꯍꯥꯏꯗꯅ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯀꯥꯏꯗꯅ ꯉꯥꯛꯅ ꯆꯠꯈꯤꯔꯝꯃꯤ